मरक्ता अफबम फैमिली एजुकेशन प्रोग्राम पांथोक्तुना एडिक्शन लाइना करमना थेंगनगनी हाइबगी ज्ञान लौसिंगसिंगसु इमुंग मनुंगदा चप चाना पीरी कनागुंबा ड्रग नत्रगा अल्कोहल की प्रॉब्लम लेबे यारोबदी ट्रीटमेंट सेंटर असगी फोन नंबर 9774857077 नत्रगा 8798621531 नत्रगा 9612323551 दा ngasimak tanabiu. Admission Hangduksere Pre-Primary Teachers Training Institute Malom Tuliaima Kongba Thongmachada Nawa Sindamkot Mafam asida English, Hindi, Meitei Mayek, Yoga, Rhymes, Computer, Psychology, Method of Teaching, Drawing, Art and Craft, Loinana, Storytelling 90% job opportunity Phanglagadaba Nawa Sindamkot Akupa Marol Gidama 8794 782217 Loinana 8837 483 810 Hariba number sing is the call Toroga Tanabu, Nasingasimag Unabu, Pre-Primary Teachers Training Institute Ama Oriba, Nawasinam Kona, Base Kayamata Matang Satazarakwada, Anova Base Kidama, Nasingasimak, Anova Hangduksere, Nawa Sindamko, Pre-Primary Teachers Training Institute, Malom Tuliema, Gongba, Thongmacha. Lengsin Biraksi, Life Care Diagnostic Center, Wangjing Lamding Bazar, Thawal District, Manipur. Near National Highway 102, Lamding Sharapur Road, EE Ground. Life Care Diagnostic Center asigi khudong saba singdi mafam asida specialist doctor sing legani ahanbada general medicine BP diabetes thyroid joint pain depression asina singbagi ani subagi oina gynecologist haibadi nupi singi oiba anaba singi ahum subada surgery haibadi gallbladder nung leiba pile appendix asina chingba case singi tanaba yagani mari subada ENT nakong naton amadi khanauga mari leinaba leina singi damta tanabiba yagani manga subada dermatologist haibadi skin medical and cosmetic haibadi samru lok thokpa amadi mahing kohonba PRP tauba kuchung ngok thonba amadi atayati skin ga mari leinaba leina singi tanaba yagani kuchung ngok thonba glutathione amadi vitamin C kapning ba sing lerabadi offer the lupa lising amaga chonga da kapiba yagani masita natana life care diagnostic center asida makhal makha kayagi blood test urine stool sputum ECG asina singba test ki khudong saba kya marum leijari January 2024 thagi oina 10% discount pizari home blood collection ki khudong sabasu leijari clinical laboratory ki test khudima 24/7 service leijari hen akopa marol gi dama call tobiu 7005378820 loinana 9366059883 lengsin biro Life Care Diagnostic Center Wangjing Lamding Bazar Thawal District Manipur near National Highway 102 Lamding Sharapur Road EE Ground Yaifabi Eye Care ki sahi mari subagi anniversary lakpaga loinana miyam gi damu to offer Lilagi say may girakpa may paksana haurangbam lila irakpasu may paksana haurangbam ni lila tambi miyang tabiro sangay association dol jariba wahang ama Luhongbadi kuidri sat bata rahe hain hum Kashmir da Suti ne na khar sang lo ya di pa dong ni ne yaad rahe hain sipahi aur ni na kari gudam ne sipahi sadi band ya Taribo Taribo akhoi mamukta tu hukta he torisibo hai melai as mawono ne no ni da kumbangam gi sanabasidi fajakraba masidani na maitai nu phajing gi ngauri che ai su ngauri mine ai sidan ta tholo law na hai Kudam si pan ya dre ni nga yam tawri nang dong da se siam ti ngaraw
ꯃꯩꯇꯩ ꯅꯨꯄꯤꯅꯒ ꯃꯣꯏꯔꯥꯡ ꯐꯖꯅ ꯏꯅ ꯐꯤꯒꯟꯕꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯉꯥꯎꯔꯝꯒꯅꯤ ꯑꯁꯦꯡꯕ ꯑꯩꯁꯨ ꯉꯥꯎꯔꯦꯅꯦ ꯏꯕꯦꯝꯃ. ꯍꯣꯏ ꯌꯥꯔꯦ ꯊꯥꯒꯠꯄꯤꯔꯅꯨ ꯏꯀꯥꯏꯖꯩ ꯀꯩꯁꯨ ꯏꯀꯥꯏꯕꯒꯤ ꯃꯤꯌꯦꯡꯗꯨꯅꯦ ꯑꯩꯅ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏꯗꯣꯔꯤꯁꯤ. ꯅꯅꯥꯛꯇ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯤꯕ. ꯍꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯍꯌꯦꯡ ꯑꯥꯗꯒꯤ ꯍꯜꯂꯛꯑꯒ ꯄꯦꯟꯅ ꯌꯦꯡꯉꯣꯕ. ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯑꯥꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯧꯒꯦ? ꯈꯪꯗꯦ ꯅꯪꯅ ꯐꯩ ꯈꯟꯕ ꯑꯃ ꯍꯦꯛꯇ. ꯑꯗꯨꯗꯤ ꯀꯥꯁꯃꯤꯔꯒꯤ ꯄꯥꯁꯃꯤꯅꯥ ꯁꯥꯜꯗꯣ ꯌꯥꯔꯕꯣ? ꯑꯗꯣ ꯁꯦꯝꯁꯨ ꯂꯩꯔꯛꯎꯀꯣ. ꯍꯣꯏꯅꯦ ꯁꯦꯝꯁꯨ ꯂꯩꯔꯛꯀꯦ. ꯑꯗꯣ ꯑꯩꯗꯤ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦꯗ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤꯕꯣ? luhongba ꯑꯩꯈꯣꯏ ꯑꯅꯤꯒꯤ. ꯀꯝꯗꯧꯅꯤ ꯁꯤꯐꯥꯏ ꯑꯣꯏꯔꯕꯅꯤꯅ ꯐꯪꯖꯗ꯭ꯔꯦꯗꯅ ꯀꯂꯛ ꯄꯦꯜꯂꯤ. ꯍꯩ ꯑꯗꯨꯃꯥꯏ ꯍꯥꯏꯅ ꯏꯃꯥ ꯇꯥꯅꯤꯅꯦ. ꯁꯤꯐꯥꯏꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯇꯜꯂꯤꯗ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯏꯅꯤꯡꯇꯝꯅ ꯎꯅꯕ ꯐꯪꯗꯦ. ꯍꯧꯖꯤꯛ ꯅꯅꯥꯛꯇ ꯂꯥꯛꯑꯁꯤ ꯐꯥꯎꯕꯗ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯑꯃꯨꯛ ꯆꯠꯈꯤꯗꯣꯔꯦ. ꯅꯪꯁꯤꯗꯤ. ꯑꯗꯣ ꯅꯪꯕꯨ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯍꯥꯞꯄꯕꯣ? ꯑꯩꯒꯤ ꯐꯣꯇꯣꯗꯣ ꯍꯥꯞꯄꯕꯅꯦ. ꯀꯥꯗ ꯊꯦꯠꯂꯤꯕ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯑꯩꯁꯨ ꯅꯪ ꯂꯩ ꯈꯟꯖꯗꯣꯏꯅꯦ. ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯕ ꯀꯤꯒꯗ꯭ꯔꯅꯦ? ꯀꯤꯔꯨꯅꯨꯗ ꯏꯃꯥꯁꯨ ꯂꯩꯔꯤꯁꯤꯗꯤ. ꯇꯥꯃꯣ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯣ ꯀꯥꯎꯕ ꯂꯩꯔꯔꯣꯏ. ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ? ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯅꯤꯌꯦ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯩꯗꯧꯔꯒꯦꯁꯦ? ꯍꯥꯏꯌꯣꯕꯁꯦ ꯀꯩꯗꯧꯔꯒꯦ? ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯇꯥꯛꯑꯣ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯌꯦꯡꯗꯤ ꯅꯍꯥꯛ ꯆꯠꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ. ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯅꯪꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ. ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯃꯩꯔꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ. ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤ. ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠ. ꯑꯩꯒꯤ ꯄꯤꯡꯅ ꯆꯣꯠꯂꯕ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯑꯩꯒꯤ ꯐꯤꯖꯤꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯈꯤ. ꯀꯞꯄꯤꯔꯣ? ꯁꯦ ꯀꯞꯀꯅꯨ. ꯅꯪ ꯑꯗꯨꯃꯥꯏ ꯀꯞꯄꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯣꯡꯁꯤ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯃꯝꯗꯣꯏꯁꯤꯗꯤ. ꯀꯞꯀꯅꯨꯀꯣ. ꯑꯗꯨꯃꯥꯏ ꯇꯧꯕꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯏꯃꯥ ꯁꯨꯝ ꯃꯔꯨꯞ ꯄꯩꯁꯥꯒꯤ ꯇꯥꯟꯅꯔꯝꯕꯅꯤꯗ. ꯀꯔꯝꯕ ꯃꯔꯨꯞꯅꯣꯅꯦ ꯍꯥꯏꯁꯤ? 이마 다시 마루끼네. ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯤꯈ꯭ꯔꯗꯥꯏꯅꯦ? 나한테 이마 분이마 마루끼네. ꯀꯩꯅꯣ ꯑꯗꯨꯁꯨ ꯏꯃꯥꯅ ꯅꯍꯥꯟ ꯄꯨꯂꯞ ꯄꯤꯈ꯭ꯔꯕꯗꯨꯗꯤ. 이마. ꯅꯠꯇꯦ ꯅꯣꯏꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯃꯔꯨꯞꯀ ꯌꯥꯎꯃꯤꯟꯅꯔꯛꯈ꯭ꯔꯅꯦ. 이마 가가 영민하래. ꯑꯉꯥꯎꯕꯁꯤꯗꯤ. ꯏꯕꯦꯝꯃ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯣꯏꯕ? 야키니 이마. 어디 ꯄꯣꯠ ꯆꯩ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? 리모로 senjꯔꯤꯕꯅꯤ 이마. ꯉꯥꯛꯇꯪ 야키니. 마시디. ꯑꯉꯥꯎꯕꯤꯁꯤꯗꯤ. 아두디 이마. 나사에 묵사 서루키게. 소이당 함드나이 이마기 낙다무 한방가 모이저렇게 나사 살로키게 거 이마. 이상한 새끼들 보면 판무도 사팜란 판무도 사팜란 판무 하비지네 바탕 부른 박대 섹신게다 보니까 이마하게 도자안되기네 이사 떼ꯛ다 까이되나 이마하게 낙다 뭐 할 보이고 이마. 이마 신들이 말이야 포도도수 하버버니. 그나기 보도라네 이마 마나 하보나 하이브두다. 나기 보도라네 하시고 나기 보도라 해봐 오 이마. ꯍꯣꯏ ꯍꯥꯞꯄꯤꯌꯨ ꯍꯥꯞꯄꯤꯌꯨ ꯍꯌꯦꯡ ꯋꯥꯔꯒꯅꯤ ꯌꯦꯡꯖꯔꯒ ꯑꯋꯥꯕꯗꯣ ꯄꯣꯊꯥꯖꯅꯕ 이마 아이 뿌라게 마이 포토제. ꯍꯧꯕꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ
ꯉꯥꯛꯄꯤ ꯁꯦꯝꯕꯤꯔꯤꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤꯡ ꯑꯗꯤ ꯄꯥꯎꯁꯦ ꯇꯥꯗꯕ ꯖꯥꯔꯥ? ꯏꯃꯥ! 아직 미얀마 아니시냐? 머니북이 보도를 낮추었구나. 용비 두가이바 오래. 멘보로. 아이나 두가요? 이놈부터 사회 알아? 사. 뭐시 머니북이란데. 말만 미니 코이냐? 머니북이 보도를 낮추는 일밖에 이노. 어이. 뭐시 코이기란데? 사. 뭐시는 코이기란데 하이버디. 나 코이기가 나 하이겠네 사. 영내버 벨라르시난 강들아 남의 도라 사 마방마시 거기란네 너희는 누가요? 이바이 부신 할때까지 아이 거기는 뭐 주는 알아 봐 아이 거기 학장대 이바이 부신 이네 셀 못먹게 머니 부기는 그런 광고야 아이 저 명령 보라 매자 가네요. 람세만이 보길 남니. 기대 상실라고 시토이 덕도부디. 남아이 들로인 깝살라 들로인 살락사니. 뉴스 답다우노. 잠아 너세 거기란네 하나는 하이. 용내버 벨라르시난 좋아라 낮은 퇴가로. 아리엠바다 하락 다니랑. 뭐? 까기 세이붕어. 나 아이기 시도기 마 아이 시르부쇼 이래 이바기다 뭐 시간이네 이마 에이! 빨리 안니! 너희 들 스카이노. 하! 너희 카이바 카스카이노. 아코기 이름 넘으시다. 아코기 공먹시다. 사자부 좀 가이시고 너희 망한 다리바 까이기노. 너희 벌마하게 하노비 미안하게 하노비 상하라 세트도 넘쳐도 마법을 쓰빼야돼 컴라. 이마 답내 있는 강너시. 떠나이 비고 답답이요. 매자 가네요. 얌 톤자 크로나 트라디당. 또 엄마 사람을 사오라디 năng 나대잖아. 잘로네 야래네 Tomba, Myanmar Army Kuniko, Nakoigi Natakari 동공함에 해거든 타박나 다크네 어이 가만 이랑 초고수 토크 능 세트거니 것이. 다쳐! 너희 너희는 다쳐! 뭐야? 이 새끼 플리스! 너희 들어 스카이노. 너희 카이바 클래스카이노. 아코기 이름 넘으시다. 마코기 말함 넘네 하이드나. 모델 빌려 육철로 파고다. 너희 영도를 해보시 깨기를 뭐? 이마, 아코이 까이 다고 하이버노. 까리. 아코이 까리 다고 하이버노. 고맨고 오더니 거디 다고 톡거니. 까리 해봐. 이랑 암 토디 이랑 락선 바이세 폴리스 거이 토니. 시대시대 이마 호이나 랑드나 코드나 이랑 사가들을 레이레디야 거기서 대학에 값을 바봄랑 전 바이지. 시마 산다브니마. 사 마법마시인들을 셀보더니 해봐 에고 축항이사 아두가 배 말마 안 미시네 거기 코타르시 봐봐 사 호이네 또 미네 영돌레 비스게 이노 사 기당 땀땀 낭나시. 노인 땀나 방악더니. 아이 마니푸르 시대기 나트라가수 마이타이 예머니. 가사르다기. 이람 담신농시 이람 담시기 람마셋 미는 라우기 바탐다 마이타이 예모이나 이 마니푸르 기다먹던 농아이타부도 이 파위. 아두 바이는 셀레비 유니폼 마니푸르 고멘기니. 고멘기 오더 마퉁이나 아이기 토폼 톡바이 토방 톡바이세. 마세 아이기 토니. 어디 뭐야? 너희가 서구도 하요. 너희가 서구도 따모. 말 파키스탄기 럼ඛ이 빠링다나. 인디안 아미 마빠이 마빠이 ngak도 탐바. 아두가 말 럼ඛ이 하이바 머니푸르 쓰다나. 미나 필라이 무 파와 이행도레 버스니 머니푸르세 인디아나 토이 야들 딱 뿌라뜨로. 이마 아두 아코이 로이나 막항이. 마두 아이나 까리시 스타라 니 칵더니 아이 마탁다 얌라이. 아둥 마이나 잉나 tap나 와리 사바 하이스디 아캉 아히 따느라가 사가다바 와리니 이랑 떠오르게도 이마 와리도 사부 야로. 아두가 이마나 필러리 융살레 하리시 이마 가다 와이다노. 뭐? 영어? 영어 이봉어 영어? 아이코야 ngang 나와 오링아이 이삭 빅빙아이 아이코기 이름 담네 하이드나 센 송어 산드라 뭐 파마세 영어 로이비 싱드기 센타르 일바 이시엘스기 빠링아세 아이코기 이름 카이도 사사 아두와이 마이테이 싱부 아와싱나 자이테리 쿠탕가이다 kudumsan kabda tauna paba mai dai ni to game singana awa singu
ꯅꯦꯛꯊꯤ ꯇꯨꯔꯦꯜ ꯋꯥꯡꯃꯜꯂꯥꯅ ꯇꯥꯟꯈꯤꯗꯣꯏ ꯁꯥ ꯊꯛꯂꯝꯕꯔꯤ ꯊꯛꯐꯝ ꯇꯔꯦꯠ ꯄꯦꯒꯣꯇꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯥꯟ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄꯗ ꯆꯥꯝꯈꯤꯕꯅꯤ ꯊꯥꯡꯂꯦꯟ ꯑꯗꯣ ꯅꯦꯡꯊꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯗꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯕ ꯌꯥꯔꯣꯏ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯈꯩ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ ꯏꯁꯥ ꯑꯩꯈꯣꯏꯒꯤ ꯂꯝꯈꯩ ꯀꯔꯤꯅꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯤꯕꯣ ꯏꯔꯥꯡ ꯑꯩꯈꯣꯏꯅ ꯅꯝꯊꯕ ꯈꯠꯅ ꯆꯩꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝꯅꯦꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ꯑꯗꯨꯃꯛ ꯈꯟꯅꯩ ꯑꯗꯨꯕꯨ ꯏꯁꯥꯁꯨ ꯀꯁꯥꯔꯗꯩꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯁꯜꯂꯨꯔꯦ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯈꯨꯂꯥꯡꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯗꯣꯔꯤ ꯑꯗꯨꯒ ꯕꯔꯃꯥ ꯑꯥꯔꯃꯤꯁꯤꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯣꯔꯗꯔ ꯐꯪꯉꯝꯃꯕ ꯇꯣꯝꯕ ꯁꯔꯃꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯦ ꯕꯔꯃꯥꯔꯣꯝꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯝꯒꯗꯕꯅꯤ लोइबबु कराइद लोइरगे ने जिउने लुपा कुन पिबा तरबुजबु केजीदा आइना कया पिगेन हौरो लुपा सनी पिएने लोइरे लमदम पुलोइ लोइरेबो करि हाइनिङाइ लेके हरजि लोइरे करिगिनो नai नang sam tang jibu करिगिनो नang tang jibo ना हंगुरगा GST ने इमा लमदम से भानादि पोसा योलगा सेन दानर मे करबा तौनर मे हौजिति GST दमु करबा तौनब ललोन बे यावना रे तौरिसे लोइरे लमदम पुलोइ लोइरे इहो ngaktangai re lamdam se aigi mingja han iho ko jeremini mayam se lamdam se thore bi iho mayam se ubadi ikai jadana iho ming ko ga tok jarabni hoji se aigi mingja malang maina on thok jaramne bai mingje loire lamdam se loire isogi so ngaktangai re iho ngaktangai re bora pilagi so madura te ILP gi so iram nam se leijere ba hurup sa ka kang mayam sing se masimo tokhai thwai ta na phonara pa gi so mayama madura sunatana nei ram nam se thain digi leijaraba aikoi gi hurup mayam sing se masi mayam sing ji masing ji dagi atop mi to mi yan cha mayam sing na changjalaga masing yam khape helak padagi matam khargi tungdadi miron khargi tungdadi atop mi to mi yan cha sing sina irei pa iram dam se pal ho godra ina ki bagi ne pakhat chaba masing gi homa ILP gi su madudaga mu hen torok tar thain digi leminara ba koi hurup cha kanglai cha mayam sing Manipuri da leiriba khundamina riba mayam sing ji maraksida khwaidai chawba kanglubam na ikhoi di Manipuri sida khoi de punma pamjadre Manipuri map ta yawjaningdre akhoi de atopam da napsagrage na nappa yaba febigol gumba gumba koi thiri kanglubam na nappa di sungam hengam da ba tawrise oh loire lamdam je pungloi loire ihogi iho ngak ta ngai re hari jin loire iho mayam sing maraksida ne akhoi CM sahib ki masanupi Mumbai da larik tam gi bi mai bi lai gi nusit kharga lai bi jin ha Manipur je thorak na suti lai bi je mo ai gi thamoi de iho oire mi tawri Skamai to duna hai bo hai nei ji yam di nung si re da khoi sar do ko na Ingat singak ta pothage kok yam sagre ko kanam sangal kano Alisa sidi ko anta pothage aikoi family bu kanam sangal nu ko Pani sar sar yaraga di nong to se pothabi una sar natraga di sarna lamdam ji thoi ho thoi ba thok wathok myam sing da control tong lege dam sarna hin thin khai da chalai ba tum ba cha ba khang lo hona rei se ngasi ke thar ga numit tarani chap chana churu bani sa no ma to se phajana potha da ga di lambi de soina wanda ba ga yaru kani ko sa malamba problem mi am siang ama natraga ama ngasi loi graboi ni hiyeng ama mo sa yung uno pi masama mara laiti kanana no halaga hundok pirambe nam chuma khun kanana halai bano khangdi ha kanu ki buruk ki irang lai pas ILP gi ada lai mayam se kallu badai kok se am si ko engak ta pothagi yam chuma khun sa sar manipur si de ne lai la ga si minister wo su pan ma moroi de lamdam ni sa Mesti da sar ne lai makti na taba lai ga nang na ba sar na panbiri se sar se lai gu mani ko sa adu yara ga di no to se potha bi una ta ga di lambi da challi nge da sar soi da tu gi da mu lai kat na tare to ye sa ita di sa SP kaino hayo
거리해봐. 모럴 빌럴 부동 넘어 마얌 정나 토랑 또래봐. 거리 머니푸르기 마얌 클럽 오르가나이제이션 로이나막 머니푸르가 브라마가 따이나마들 로인 톰진들 레이래봐. 하이 나이코 아이와 하이게 문에타오. 모럴 빌럴 부동 보야 되니. 핵 부동 오보다 인터내셔널 와토 오이거도리버니. 말레임기 오이바 아까이바 라카도리버니네. 아쇼부 와토 오이거도리버니네. 얌식스는 악 생각하다보니 모두 부돈 뭐야 됐고 아두가 아헨 뭐 보스카라 얌토노 도랑 떠로 라이브 마얌도 모두 컨트롤 떠나봐 아두가 뭐나 호이니 후바 세이버야 돼고 마얌도 버전의 와칼 따미네나 먹다 하이비 따봐 고 아이코 얌까는 호너저리 센터 기미게 와 따나저리 마코 이미 거우더이 한저거니 마얌 뿌나 뭐 와라 우비게노 하이드나 와칼 따나 버전의 하이나가다봐 후바 세이범 떠야디 호이네도 뭐 아삼 라이플 레이브는 떠다이다 아삼 라이플 레이브싱도 멋스 멋땡 가르 빵비오나 하요 얌토나 호이네 아이기 오더니네 부돈 매야 되고 오케이 다모 Asing sar Manipur si thoi ba thok do wa thome am si sar lai la ka si minister ju pan ngam ro de le bang ni sar ya ra kita po thabiyo sar adu sar wakhan di yamna sarang na ba yamna pibam cha da ba tanja di ore do sar ai kanom ta sar hang ga chage to 하요 sar kaino 하요 ya ra di sar no mi tarani muktai suti log jaba ya gadra 거리노 말랑 말랑나 꼭 사링에서 거리노는 떠오르시나 sar na thaba happy ni na harga thaba happy rak dri sar sahi tara hin le sar ai class 10 ge date over to s bar oi thokre sar makharom dam kumthar ai class 10 nom ta thajaru ge to ni sar 야래 말랑바 낭네 행강 버시마 마통사도 왕아 등왕아이 낭기 설가기 더벅다 이나 학번이네 낭바 이기 나까 탐미세 낭시 농아이네 나는 학번은 학등 보타이네 아이 레리시디 낭기 설가기 더벅다 이나 소이나 비가니까 방안가니 까이또 와루노 sar sarkar ki thabang na tra ju sar na kai nom di choi bibiu sar 호이니 삐니 koi sar na pi ne ai choi de kage choi de pi ne ar de kage sarkar ki thabang ma hatra ju masa nu pi oi ne pi di ja lai mai se choi de ai do ado sar kanum ta hang sa ge sar na di imung manung bo yaw na kanam sa changal anu na hai du sar na ko ne hai revenue minister di sar unani na ngai de le re sar ai sangan jaro ro sar sorry 앙상하로 phani sir thank you sir yes sir sir some legs in sir yani sir some biro 랭잼비로 얌 누아이저레 nga이저럼니 버니 딱비요. 혹시 모든 빌라기 마땅다 얌나 저와토 모이리세 마니푸르 프자미암 뿌나막 로이나마 덤전들 레이그레 빌라세 북토거니에도 도거니 SP네 조직도 파우 비람미 시 마땅시다 리비니 미니스터 모이나 거리 간비리버게 Sir, border pillar की matang city, mamang ni hong na dum yen na lai hai jeri ba. Masi senden government asum marandu makoi tongjar sunu. Ai koi war gum sik du sir. No 마두야 마세 거기 레바가 독번이 아이 거기 통니 레방 갖고 거기 통니 아생마 아줌마도 강악간다 거리노 해도 강간다 막고도 파우 비게다 버니 마시대 거기 통니 아두나 리비니 미니스터 모이나 뭐함도 살라 엄청 영상 비유 그다이 하고 숨미 그다이 하고 라레 해버세 나트가디 하우직 프린트 메디아다 일렉트로닉 메디아 께하다 하우직 커버다 이 파우 마얌다 아이 거기세 레바기 간다 방각당 미호바 레바노 시보 강다바 오이나 커버다 거리데 마얌정나 빠이 이르바 오포지션 파티는 강이바 떠리 마얌세 아이 마얌시데 તસે나 어떤 생도가 빠미네 Sir, opposition kangu singi wasidi wawe logum si. Moi di sarkar pa biya hong kam degi. Hui angam ka samanare. Au sikpa au khong ba. Moi gi haina bi oile ni sir. 노노 마두야 오포지션 파티는 강이바 싱도 아슴무서 여러분이 아슴무다 거기 로봇다이 심들까나 마두 똑똑보다이 리비니면 사람을 서마이도 비로 mapomdo ko sa laga biro aduga video coverage dito biro ko tare sa minaba nungai ka bomi tvro handak bharat ke prime minister notice ta lakadori notice ki si minister mayam unagadori basida sabsane information rupiya unna pai damukta video coverage to biro ko tare Phani sir, ai hayi maksi mafam da ai soy na sasarake. okay Ano sir ai na yam haina dise. Civil organization kangu sing. Stakeholder kangu sing sini. Moi se kayam khangam jana koi ba tak counter dori ba. Ai ko bi am phulli ba. Ai ko bi am ngang se moi duni ai yam haina dise. nate sobiru gano makoi da so khang ma yam yauri bari
ꯈꯪꯗꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯐꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯁꯤ ꯇꯥꯁꯤ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯉꯁꯤꯁꯦ ꯃꯤꯇꯤꯡ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯒꯣꯕꯔꯅꯔꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯂꯩꯕꯗꯣ ꯂꯦꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯆꯪꯕ ꯌꯥꯔꯣꯏ ꯆꯪꯕ ꯌꯥꯔꯣꯏ ꯅꯪ ꯉꯥꯛꯇ ꯉꯥꯏꯀꯣ ꯑꯩ ꯆꯪꯒꯦ ꯊꯥꯗꯣ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯆꯪꯍꯜꯂꯛꯑꯣ ꯑꯇꯩ ꯆꯪꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯔꯣꯏ ꯃꯥꯗꯤ ꯆꯪꯍꯜꯂꯛꯎꯅꯦ ꯉꯁꯤꯁꯦ ꯑꯩꯅ ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯀꯅꯨ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯔꯨꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯍꯦ ꯑꯩꯈꯣꯏꯅ ꯆꯪꯕꯕꯨ ꯀꯅꯥꯅ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯅꯣꯏ ꯄꯣꯠꯁꯤ ꯃꯐꯝꯒꯗꯣ ꯀꯣꯟꯅ ꯅꯪꯕꯗ ꯌꯧꯖꯅꯤ ꯈꯪꯉꯨ ꯑꯩ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯀꯔꯤ ꯍꯥꯏꯔꯒꯦ ꯅꯨꯄꯥꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯅꯤ ꯏꯆꯥꯗ ꯍꯣꯏ ꯄꯥꯝꯃꯤ ꯅꯨꯡꯁꯤꯌꯦꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯕ ꯀꯔꯤꯒꯤ ꯑꯗꯨꯗ ꯁꯥꯎꯗꯣꯏꯅꯣꯅꯦ ꯍꯥ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯏꯗꯣ ꯍꯣꯏ ꯃꯥꯅꯤ ꯄꯥꯕꯨꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯒꯗꯒꯦꯅꯦ 이베마 하이저스노 뜸에 레우고 ꯌꯥꯔꯤꯁꯦ ꯁꯤꯒꯤ ꯋꯥꯁꯨ ꯄꯥꯕꯨꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯄꯥꯕꯨꯡꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯤꯕ ꯍꯨꯜꯂꯤꯕꯁꯤꯡꯁꯦ ꯇꯥꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯄꯥꯕꯨꯡ 아이 낭제세노 아이제세노 비엔드버기 콜라우니 비엔드버기 와까니 보나마 이코이 따가다미고 뜸에 레 ꯈꯪꯗꯦꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯑꯁꯤꯗ ꯑꯈꯪ ꯁꯥꯔꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛꯇꯪ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯒ ꯏꯔꯥꯡ ꯑꯁꯤ ꯂꯛꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ 이미ꯊꯤꯅ ꯌꯦꯡꯅꯩ ꯄꯥꯕꯨꯡ 에이 뜸에 레우 아이나 해비시다 ngasi ipana si minister oisi kanagi mapana miyamgi ha miyamgi pamba 보나마 이코이나 따바타이 너희 사트리니 사트 사트리 해버세 아시금 타박도는 야구도 못해 마시네 이빠 거기 타박 가 강아브라 레방 나고 거기 타오니 나 거기 레글라이스다 타와이 야우나 동기 미롤 어이게 되면 코이나 레방 나가도 리버리 나 거기 하이네나 봐 라리 하이네나 봐 호나가다 봐 낭기 스터디들 많이 언제로 거 지금 타박도는 야구도 못해 때문에 거 ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯁꯔꯀꯥꯔꯅꯤ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁ ꯃꯁꯛ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯃꯁꯛ ꯈꯪꯗꯦ ꯊꯤꯀꯥ ꯈꯔ ꯇꯧꯁꯤꯜꯂꯒ ꯕꯣꯜ ꯂꯩꯕꯒ ꯔꯥꯖꯅꯤꯇꯤ ꯆꯠꯄꯅꯤ ꯁꯤꯅꯦ ꯄꯥꯕꯨꯡ 보이니 하이저스노 뿌나 맞으라 거기 따바따바니네 강바 따바니네 ಮಂತ್ರಿ ಮಸಾನಿ ಎಮ್ಎಲ್ಎ ಮಸಾನಿ ಸಿಮಿನಿಸ್ಟರ್ ಮಸಾನಿ 하이ದ나 나팔 ತೌನ 왕앙ಬದಿ ಪಾಪಾಂದಿ ಅಂಬ್ರಾ ꯀꯔꯤꯕ ꯃꯥꯒꯤ ꯁꯤꯡ ꯇꯝꯒꯝꯕ ꯂꯣꯀꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯔꯤ ꯅꯣꯡꯖꯣꯝ ꯕꯥꯏꯕ ꯅꯨꯄꯥꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤ ꯄꯥꯕꯨꯡ ꯅꯣꯡꯃ ꯃꯐꯝ ꯆꯥꯐꯝꯗ ꯑꯩꯅ ꯐꯨꯒꯥꯏꯕ ꯁꯣꯏꯔꯕꯅꯤ ꯄꯥꯕꯨꯡ ꯑꯩ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯤ ꯏꯄꯥꯅ ꯍꯥꯏꯕꯁꯤ ꯇꯥꯎꯅꯤ ꯅꯈꯣꯏꯕꯣ ꯈꯪꯗꯦꯗꯤ ꯅꯣꯡꯖꯣꯝ ꯕꯥꯏꯕ ꯅꯨꯄꯥꯁꯦ ꯐꯨꯒꯥꯏꯔꯝꯃꯒ ꯏꯃꯨꯡ ꯄꯥꯔꯝꯗ ꯀꯥꯞꯁꯤꯟꯒꯅꯤ ꯍꯥꯏꯁꯤ ꯄꯥꯕꯨꯡ ꯑꯩ ꯉꯥꯏꯈꯣ ꯁꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯥꯏꯗ ꯅꯪ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯕꯥꯔꯗꯦ ꯆꯠꯂꯨꯈꯤꯒꯦ ꯀꯅꯥꯒꯤ ꯕꯥꯔꯗꯦꯅꯣ ꯏꯃꯥꯟꯅꯕꯤꯒꯤ ꯌꯥꯝꯅ ꯉꯟꯅ ꯍꯜꯂꯛꯀꯗꯕꯅꯤ ꯃꯇꯝ ꯐꯠꯇꯦꯀꯣ ꯍꯣꯏ ꯀꯩꯗꯧꯕꯗ ꯑꯃꯨꯛ ꯊꯦꯡꯗꯣꯏꯅꯣ 이보 ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯆꯠꯂꯦ ꯑꯩ ꯏꯆꯥꯁꯦ ꯉꯥꯏꯈꯣ ꯑꯝꯇ ꯅꯣꯏ ꯀꯅꯥ ꯂꯩꯒꯦꯅꯦ ꯇꯥꯕꯤꯌꯨ ꯁꯥ ꯅꯣꯏ ꯀꯅꯥꯅꯣꯝꯇ ꯂꯥꯎꯅꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯑꯩ ꯃꯤꯇꯤꯡ ꯊꯦꯡꯈꯤꯗꯧꯔꯦ ꯁꯥ ꯇꯥꯔꯕꯣ ꯈꯤꯇꯪ ꯊꯨꯅ ꯂꯥꯎꯅꯦ ꯂꯥꯛꯑꯕꯣ ꯃꯥꯂꯪꯕ ꯑꯉꯥꯡꯁꯦ ꯀꯅꯥꯅꯣ ꯃꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯆꯠꯀꯅꯤ ꯍꯥꯏꯕꯀꯣ ꯍꯣꯏ ꯁꯥ ꯃꯥ ꯃꯇꯣꯝ ꯆꯠꯂꯝꯕ ꯌꯥꯗꯦ ꯅꯣꯏ ꯀꯅꯥꯅꯣ ꯑꯝꯇ ꯆꯠꯃꯤꯟꯅꯧ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯁꯥ ꯌꯥꯏꯅꯦ ꯅꯪꯒ ꯆꯠꯃꯤꯟꯅꯁꯨ ꯌꯥꯏ ꯍꯩ ꯅꯕꯨꯡꯒ ꯆꯠꯃꯤꯟꯅꯔꯣꯀꯣ ꯄꯥ ꯊꯦꯡꯉꯦ ꯊꯦꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯂꯣꯇꯔꯤ ꯐꯥꯎꯗꯣꯔꯤ ꯃꯥꯜꯂꯦ ꯉꯁꯤ ꯑꯁ ꯍꯧꯗꯣꯡꯗ ꯉꯥꯔꯨꯕꯥꯛ ꯁꯤꯟꯅꯃꯔꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯄꯦꯔꯦꯗ ꯑꯩ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯥꯔꯨꯕꯥꯛꯇ ꯍꯧꯗꯣꯡ ꯁꯤꯟꯅꯔꯝꯃꯦꯕ ꯑꯁ ꯅꯠꯇꯦꯍꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯗꯣꯡꯅ ꯉꯥꯔꯨꯕꯥꯛ ꯁꯤꯟꯅꯃꯔꯒ ꯆꯞ ꯃꯥꯟꯅꯩꯕ ꯍꯩꯃꯥ ꯅꯪ ꯁꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯗꯤ ꯉꯥꯔꯨꯕꯥꯛꯇ ꯍꯧꯗꯣꯡ ꯁꯤꯟꯅꯔꯝꯃꯦꯅ ꯇꯥꯔꯨꯔꯤꯅꯦ ꯋꯥꯈꯟꯗ ꯍꯩꯃꯥ ꯑꯩꯗꯤ ꯉꯁꯥꯏ ꯎꯕꯨꯔꯗ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯏꯃꯥ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪꯅ ꯇꯨꯕ ꯂꯣꯏꯗꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯂꯩꯗꯨꯅ ꯍꯩꯃꯥ ꯑꯩꯗꯤ ꯉꯁꯥꯏ ꯎꯕꯨꯔꯗ ꯏꯃꯥ ꯑꯁ ꯀꯨꯞꯀꯗꯕ ꯖꯒꯥꯗꯨꯗ ꯂꯣꯏ ꯀꯣꯊꯣꯛꯑ ꯂꯧꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯨꯞꯄꯣꯏꯗꯕ ꯖꯒꯥ ꯃꯈꯥꯗꯨꯗꯅ ꯁꯣꯔꯣꯒ ꯆꯤꯡꯍꯜꯂꯗꯅ ꯏꯃꯥ ꯃꯁꯤꯗꯤꯕ ꯑꯁ ꯍꯧꯖꯤꯛꯀꯥꯟꯒꯤ ꯗꯤꯖꯥꯏꯅꯔꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯈꯔ ꯍꯦꯛ ꯐꯖꯅ ꯇꯨꯅ ꯍꯥꯏꯔꯒꯅ ꯀꯨꯞꯀꯗꯕ ꯖꯒꯥꯁꯤꯡꯁꯦ ꯂꯣꯏ ꯍꯦꯛ ꯀꯣꯊꯣꯔꯛꯄ ꯀꯩꯅꯣ ꯐꯤ ꯂꯩꯇ꯭ꯔꯕ ꯀꯩꯅꯣ ꯃꯈꯥꯗ ꯀꯨꯞꯇ꯭ꯔꯁꯨ ꯌꯥꯕ ꯖꯒꯥꯁꯤꯗ ꯁꯣꯔꯣꯒ ꯍꯦꯛ ꯆꯤꯡꯍꯜꯂꯗꯅ ꯏꯃꯥ ꯁꯥꯡꯀꯠꯂꯒ ꯆꯠꯄ ꯌꯥꯎꯔꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯈ꯭ꯔꯦꯗ ꯌꯥꯔꯒꯗꯤ ꯅꯪꯕꯨꯗꯣ ꯀꯥꯇꯤ ꯑꯝꯇ ꯂꯧꯔ ꯃꯈꯥꯒꯤ ꯁꯣꯔꯣ ꯆꯤꯡꯉꯤꯗꯣ ꯆꯞꯄꯒ ꯃꯊꯛꯇꯣ ꯑꯝꯇ ꯐꯣꯠꯆꯟꯁꯤꯔꯣ ꯅꯪꯅ ꯊꯣꯛ ꯅꯠꯇꯦ ꯑꯩꯅ ꯁꯦꯡꯅꯤꯡꯕ ꯁꯦꯡꯒꯅꯤ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯈꯟꯖꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯂꯥꯏꯔꯤ ꯀꯩ ꯈꯜꯂꯤꯅꯣ ꯀꯩꯅꯣ
ꯀꯩꯅꯣꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯝ ꯈꯪꯗꯦ ꯑꯇꯩ ꯂꯥꯏꯔꯤꯛ ꯍꯥꯏꯈꯣꯀꯣ ꯅꯠꯇꯦ ꯉꯁꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯍꯥꯏꯔꯣ ꯀꯩꯃꯥꯡ ꯉꯁꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯑꯩꯈꯣꯏ ꯁꯥꯔ ꯅꯧꯖ ꯍꯥꯏꯔꯝꯃꯤꯗꯣ ꯅꯪ ꯇꯥꯍꯧꯗ꯭ꯔꯣ ꯁꯥꯔ ꯅꯧꯖ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯪꯒ ꯊꯕꯛ ꯆꯠꯀꯅꯤ ꯑꯗꯣ ꯅꯪ ꯆꯠꯃꯤꯟꯅꯧꯑꯣꯅ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯝꯃꯤꯗꯣ ꯅꯪ ꯇꯥꯍꯧꯗ꯭ꯔꯕ ꯍꯧꯖꯤꯛ ꯑꯩꯗꯤꯅꯦ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯆꯠꯃꯤꯟꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅꯦ ꯅꯪ ꯑꯩꯒ ꯆꯠꯃꯤꯟꯅꯒꯗꯣꯏꯅꯤꯅꯦ ꯑꯩꯗꯤ ꯆꯠꯃꯤꯟꯅ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤꯗꯣ ꯅꯃꯥꯡꯃꯛꯇꯗ ꯅꯠꯇ꯭ꯔꯣ 이라이 라이는 벌써 버들어 사르시 미니스터네 셈네 셈는 감 와지고 비아로 올레 비아로 말랑 마이나 아이니 인들가디 아이까리 오이다게 바이 분시지 낭아도 강도 떨고는 능 아두도 손에 비용나 그이노 혹시 마탐 파트라 마탐니 벌써 버들어 송 셈기 마사노 비니 셈기 마사노 비니 마탐 파트라니 까나고면 하 까나 강니 능 람비데 잡다 미 파타버지나 까나고면 능 파라가 키스냅 또 그러디 그이노 능 하이두보 마탐 파트에 능 람비데 잡다 까나고면 파라가 키스냅 또 그러디 अस हेपा किसने भाई बना दे किसने भाई बने सुनो सुपर खंगदी मिसी 하이마 오 이마 소리 이마 땅따이 이마 양낭나 자니네 키스네고 키네고 지디 기타니 캐너리지 소리 땅따이 능 사고는 거이나 이제 어때 라리에 거는 कइनो 비나 대야다 보니 바니 зат다 뭐 숭야야다 보니 하리시니 바니 आई नंग समिना बम लेम दिए हे आई ने मुंबई जे सरपी नंग ने साइड बोरा से गई बथारगा अंगवादी की संगमा फाबा सारगा सरपा खंगबो अस नान अंगलवादी का पलगा पुनी मुनु सिरे मतमदो साइन अंगलवादी चप मतमदो सिबनीदा बोरा सेगाइबम गा दोइनी यालेरगा आइगे खंगाव सेगाइबा खंगाव कोसी तपदो इन उरुरु लेर कित कन कोई सिंगोने मसक्सगा फुरित का दोइनी किसी की लेरगा लारी खाव तो मैंने यालेरगा मनिंगसिदा नब को सोरा पदो इन थुरा काइदै थोयरगा खुदम जिना मसक्सगा लारी खाव का दोइनी याले स्कूल चपदो कोई मान स्कूल सल साइनिस को चलपदो मतमदा अस बोरा सेगाइबो धारगा बोरा सेगाइबदि मथक्दुदा फम्मेरगा इना इस ओजानागा यलपा संगो अफाबगा तो चाबदो हाबरमिदा मतमदो नुंगु नुंसिरेदा अदु वै बम जाइगे को कई वानो आइना से मणिपुर सिदा अंगलवादी की बोरा सेगाइबो धारगा लारिक तमकपी लारिक तमकपने खंदना नंगना मुंबईदा लारिक तमकपी आइसक्रीम सारकपिने गायना याम उसितबदि तोरकनो याम हाइबजानि याम खंगबजानि कोइजो ओ नंगबु ABC का तो हाइजब्रा सियाम उसितबि मोनि ABC बनो जारिदो होय हाय ABC का जी चम चम नतेने करी हाइगे यावना एप्रिपेशन यावना खंगबनु पानी ने इसे ओ फरे फरे दि खंग बताबनि दना कई हाइ हामुना एने कह हेबा एब्सेंट ओइखिदबनि आइदि नोमता बीदी बेबी फजबि नंगी वखन खनबा सीने कह हेबा केफे मत संगी ना हाइने दी डार्लिंग जु यावगी हाय नंगी इने कह हेबा इंसिन पानबा लैतबना FT फोरेन साबा ngамद्रे आइदि जीने कह हेबा गॉड नंग नैबु सानबिद्रे हाइस्ती हेरो अमसु यावगी ना हाइने ID इफान मसा सोइद मोइरमगनि मदुदो जेदी जोकर तातुर मालेगी पुंसी से के किंग साबा ngамदबना एल कह हेबा लेनिंद्रे लाइरे बे खोइ लमदम सि लाइरे बे लमदम सि लेनिंद्रे याम हाइबि मौनी नंगिसे याम हाइजानिदा मखा हंबाइ तरबो काउग्रबो ABC LD एल नै नौ हाइगिदो लेनिंद्रे खोइ लाइरे बे लेबाक लमदम ओ नंगी नौनी के तोबने खंब्रा नंग याम हाइया देने एम कह हेबा ए मीनिंग बुदि खंगी आइ नुसिबगे एंडी नो खंदे हाबदे हारे कनु नुसिबगे मीनिंग आइ चप चान खंगे ओ ने कह हेबा ओभर पावर तोनिंग दे आई फसबि नंगोंदा बीदी फारगा लोकप त थमगे हारे कने क्यों ने कह हेबा क्वेश्चन या महंकने बु लोकप मनुंदा RD राइफल मनिंग जु चानिंग दे कमांडो गी SD सेक्रिफाइस तौरगे आइगी पुंसी से GD थोट याउदी ने खनबिगनु ने आइ वखल से W ने कह हेबा वाइन थक थकना ले लगे आलू कोंथागी वाइन दो X ने कह हेबा करीब हो जातो करीब X साइन पिरमगे हेबा नंगोंदा ओ Y ने कह हेबा यू नंगोंदा नै हारि से याम हाइबि मौनी नंगिसे फरे फरे Z ने कह हेबा हे जुंबा सुंबि फाउबि कनि मा थमोइ पांदबि नुसी खंदबि नंदी चलो जू द लै रो चलो यारे तो है लेबु लेबम थोक्रो थमोइ याम पांदबा नुसी मस खंदबा नंदी जू द लै रुने फटा यारे तो नंग वासने हाइ हाइबने सेमनि फजबि आइ नंसी थमोइ से नुसीबो नन खंदबो यानी कइनो नन नोइ फादरनगा सेम ओइद्रि मतमदुदा MLA ओइना कन्न vote ka phomong matamdo madudai vote yaujara ini khangbra nangje ina khanjani pisak pinga nangje pamjadra pozadra ga ina nangje tawrai ni khangbra porai nei na nangje matam da aina khali ni matam da as mase ai hayeng chaura kan ai logdu ni ko mase gai khalaga ina pozara ini khangbra nangje हे nang ne mumbai da laitam sakibdo ai lari tamba nang ni natung ilu mumbai da sakibu khalam mabne ise ai farju padra ai ni lari se ai nang thamoi se nuksi bagini amuram da noi father da ai wari se do pa horobani mi myam su ta se na fujabi ai nang mu yam nuksi bani nuksi nerji ke doroge खागी बिनि मम नंसु
ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯃꯥꯏꯁꯦ ꯅꯁꯛꯅꯤꯅ ꯗꯤꯑꯣꯖꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁ ꯌꯦꯡꯉꯣ ꯃꯥ ꯈꯜꯂꯤꯁꯤ ꯋꯥꯈꯜꯁꯤ ꯌꯦꯡꯉꯣꯀꯣ ꯗꯤꯑꯣꯁꯤ ꯒꯣꯗ ꯀꯥꯏꯅ ꯃꯥ ꯈꯜꯂꯤꯁꯦ ꯌꯦꯡꯉꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯂꯥꯏꯗꯧꯅ ꯈꯜꯂꯤꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯒꯣꯗ ꯑꯣꯏꯅ ꯍꯦ ꯒꯣꯗꯇꯣ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯈꯜꯂ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯒꯣꯗ ꯑꯣꯏꯅ ꯀꯔꯤꯝ ꯈꯜꯂꯛꯈꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯦ ꯑꯩꯕꯨ ꯊꯃꯣꯏ ꯀꯔꯤ ꯁꯦꯡꯅ ꯀꯔꯤ ꯍꯥꯏꯌꯣ? ꯅꯨꯡꯁꯤꯕꯒꯤꯅꯦ ꯅꯪꯅ ꯗꯤꯑꯣꯖꯤ ꯒꯣꯗ ꯑꯅ ꯍꯥꯏꯗꯣ ꯏꯃꯥ ꯗꯤꯑꯣꯖꯤꯗꯤ ꯒꯣꯗ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥ ꯗꯤꯑꯣꯖꯤ ꯗꯣꯒ ꯍꯨꯏꯅꯦꯕ ꯍꯣꯏ ꯑꯣ 시디 후이가 라이가지디 얌낭나 자니드네 도가 곧가지디 마니 무망들이니 케네리지야 마두노 오이름바타이 라이는 누미당가 힘들 락고도 후이는 공이 하리지 모이 마세 낙나버기 오이름다이바 파이파이 낙나 이부 도가 하이버나 들어 후이 하이버나 들어 아도 이디 따냠 짜래 후지 하완 타니 후이 ngau 마tom니 아이는 후이 오라 싶다 이런 데지 봐 그래봐 또 야래 또 해봐 지역에 그니 바로 씹어 지역에 능 시기부터 해봐 너가 아이보도 눅시하고 오늘 또 시각거든 야래세 너는 해봐 야래 봐 또 야래 봐 세모키 호이 봐 너가 아이보 눅시봐 호이 가만랑 봐 마담 세하우리 아이만은 기바리 세트니 봐 아이만 틀어라 호야 틀려게도 미나부도 호렌 서미나부 깐드다 낭냐 마나바 마루 파메야 마망두다 아이시 낭기 보이프렌에나 하이비야르바 호이 봐 너는 해봐 야래게 세모키야 아도 너 호렌 마판들 해봐 봐 야이 마판다 레게라 토일레타 레이브라 레드린다 레이브라 이네 레이라게 야레 낭나다 낭나 마르미 메야 마망두 아이세 낭기 보이프렌에나 하이비라 로레나 호이 세모키 하이고 가만랑 봐 하오 아이만은 비바리 세트니 봐 아임도 팀밀라우팅 아시가 이거 저지 뭐이마 asing mo bukan di laibak tabo ngang di na hin khoi ola pai ya hinari ni ko ngasi di ai su ngang bakan ba di laibak ma sa sa ha su hi sa pu da khut lup to re ho ji 손좀 밀어서 손 들이서 이거 자 그다이노 hꯧ직 보들 필러 용무기 야미 옛날에 왜 용설래 야이 컴도 가이 자 아유 또 홀 아도 우리가 빌려시니 한당 멜마나 머니푸르음데 킬로미터 아홉럼 짝실라가 용실라 리비세 엉땡 미우사 설마시 너무 리설베 또 보상이사 필러시 하나 마품 그라디 용암이 땅 칸가 사 빌러시 바운더리 에그리멘트 메뚱이나 하우싱는 멘마르기 샤룩 남든 오힌 크라바 남자록 도릴기 왕모데 용미사 어이 얌캉 헤잉앙 있는 까나노 사 아이싱 때뭐 아픈 벌룩기 제넨 세계들이 농좀봐 아이가 들어 난 농좀 봐 아두가 낭나 마니푸르기 마름다 kaya 얌캉이바 사 아이 해저기 브리티시 라이터 알렉산더 맥켄지 아만디 페퍼리네 이블레 액시가 쿠던네 머니부기 람시 도양 아마싱 돈처리 두렐라 머니부가 삼기 염크이니 아두가 발마기나 까보벨리 소고니 농축대가 살파보 머니부기 람 모이라미 아두가 머니부기 람시 닝티 두렐드기 누민 마리니 공나 정로 보고낸 달비사 사 머니부기 히스토리컬 도큐멘트 본바 런던 기뮤지엄다 로인들이 두나 머니부세 인터내셔널라이즈 스토어버 하이버디 비트비들 레이버 레박 풍나 막나 세강년에 벌람다 머니니사 hꯧ직 용미바 보들 필러 싱아시 인 컴자리 싱아마 사마판가 홈푸트레 마스키 타리타라다 사인 동나기바 쿠이엑 피나기바 인도 브라마 인터내셔널 바운더리 에기멘기 마뚱이나 필러 매암세 로이나부 용기바 가크니 마시다 홍콩 진 도부가 와팜 레이테 사 에기멘기 마뚱이나 디마케설 아마디 데리미테이션 또기바 가크 사 1967기 인도 버마 에그리먼트 주딘 인디아기 센트럴 거버먼트 아마디 버마 거버먼트 아니냐 나키블 마담데다 머니부기 람기 마람다 칸고 미어이 마디 야오키데 에그리먼트 도 부기 하나 킵 인디아기 뮤시도 머니부기 이티하스 머니부기 부골 마사 칸고 미 마다데 하나 이나 킵이 하나 킵 에그리먼트 셀렉션 밖에 아마 쉬어야 돼 마시르사 레이방 미암나 아마디 랭강나 프로데스 부기 다이 섭자는 이니사 난 야리 와팜노 아이 야르게네 아도 마두기 아이디 프로 보이베야 버시상주 아이고 놈 또올리 얘기네 Kainin habish mo sa. Sumine tagalali hay bagi. Dokumen siya kung naman ti. Lengang pa ibig sali ko talaga daw. Sauze, manibugi itihas, manibugi bugogin eh, nabi na ito malida.
아이씨 뭐 이디아스 건데 봐. 무거워 내는데 봐봐. 하. 아이씨가 안 한다. 이거 식당에 갔다 오시고. Kayo sa ang katatubisa. Kayo tugisin. 아이고. 이디아스 건데 무거워 내는데 봐가. 미유 식당. Bunga. Nga sa kaya hayo bagino. Sa. Ibungo sa kaya hayo sa. 아이씨. 이디아스 건데 봐. 무거워 내는데 봐 미네. 시네. 미유 식당 봐. Adi sa. Ibungo sa hayo wa pamasidi. Sumra hayo kaji. 빨리. 가져오는 게 봐봐라. 아가 까는 다스 레이시고. 아이씨 얌 상링감 잡지. 상링감 같다니까. Sabi nga sa. Inga singa tattebi. Kaya kilo sing masar kaya sa harabadi. Jumtang nabdalay ba miyo singsina. Kaya ay nakankini. Ay mapamsita po ko ni. Mapamsita sa ako ni. Ay puno magloy na kangjay ni sa. 강가디 하비로 오네. 하비로. 강가디 하비로 오네. Ay jage. Ay nagtina ay jage. Ado ngay. Ingkum jali singa masapan ni pumapan gi. Oktober kita ang tara mga da. Mazar agreement tawag na. Manipur India natin sa mamatanda. Manipur gi masagilam. Amadi lapag isang sing pudo nagsaki. Ado mo. May ko iba lang isang sing do. India gi lapag isang na habda. Laksan mangam gi malam sibo kayo sa. No. 와폰 무대 하비가 노. मणिपुर की लंबांग बाय बसे इंडिया की लंबांग मने आई कोई सु याम कन्न मणिपुर की दम तो होने जरी पे मिसक मने आई कोई ने होने जरी पे कोई ने तो जेबी सबक सिंजे खरे थाजबी बदी फाइको लेबाकनु सिंबो सार खरे तो थबो सिंदो थाजरक तबई गिदी मसी मियाम सि यहो सि लागे बसे पिलेरे सिदलते हौलेन फादसु सोमिन मिया पोसै मिया मै थारमी मा तान बगो फु क्या लेखिदि मदुदा लेबाकनु सिंबो सार खोइला आइदु लेबि खिगि सा 자, 1967기 인도버마 에그리먼트 주다 트레디셔널 바운더리 해네팔리 와폼시 그럼 하이면 트레디셔널 인도버마 에그리먼트 주디 랜드마크 디스크립션을 내는다가 그럼 시스템이 막하다 필러싱 놀리브나 아두는 세나베 앞다 야다바 필러싱 토크아이바 푸톡보다 보시 영에 뭐 보다 빌려시겠어 누가 해봐 폭도 보야 돼 마시 누가 폭도 해봐서 인터넷 세트까지 통해 맞아 누가 해야 될까 미양이 타모이다 회랑이다 미양이 타모이다 비엔디브도 아이코이 타모이에서 파워 아도 마스디 인터내셔널 바운더리 외비냐 아이코이 스테이트 타운인 거 타바부터 또 비야 돼 말하면나 미니스트리 오브 엑스터널 에피어스 마디 홈 미니스트리다 아이코이 스테이트상 로이나 피자 그래 마시기 말합니다 아이코이 파워 타저네 아투 마탐다 인디아의 서비스 답이라 우하이나 마코이 라가 아생바 숨바다 아이코이 칸나바나 파가니 아이코이는 마스다 파이에 얘네들이 그동안 솔루션 볼 건가 뭐 아나 미야 버더 아이코이 동절 타박 싱세 타저비우 아이코이 라디스 미야미도 먹거니 사 아이코이 카네셀로 바 스팸 주디 육탕나 돌레바 뮤직 스카 아이코이 녹시 살라나 라이 녹시 살라나 행미로 바빠미 람기나 칸싱도 버스니 매야마 서울 버스 사 सर मरक्तना मीडिया पर्सन लमोइना कोई ऑनरेबल सादम कई गुम तहग सौके हदक थोइबा कोई लखै की वाथोक्सिबु सार की मोता चुम्मेने लौबिब्रो नतग लाले लौबिब्रो सर 메디아기 시나우싱 사싱 아이 생독자르게 हाबियो सर गवर्नमेंट की माइक देखती रिकॉर्ड की मतुंग ना यूंगी में बोले पिलर सिंह से लॉइन बक्सुमी अदबो कुंजा सिंह की हिस्ट्री केन की रिकॉर्ड की मतुंग लाले हर बन्या मकोई के रिकॉर्ड तो कोई याम को नहीं जंजगनी रिकॉर्ड की मतुंग ने कोई थबक तो जगनी आई कोई हिंजरी में कोई डॉक्टर में सिंह मियाम की तबक नहीं मियाम की आई फन में कोई डॉक्टर में तबक नहीं मियाम पेन बा वालो बपन मक लॉइन थादो पियो आई कोई फन में सिंजगे साउबी गनो वारो भी गनो ꯑꯩꯈꯣꯏ ꯐꯅꯕ ꯁꯤꯟꯖꯒꯦ ꯑꯩꯈꯣꯏ ꯐꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯐꯅꯕ ꯍꯣꯠꯅꯔꯤꯀꯣ ꯑꯗꯨꯗꯤ ꯃꯥꯃꯣ ꯏꯕꯨꯡꯉꯣ ꯁꯥꯟꯅꯕ ꯇꯧꯁꯤ 마 뭐 아이디 하나 수마망디 마 호이다 하이저그럽 호이 뭐 tapna ingna irang tho handabida chief minister da bharati prime minister da kuthang de yongna na ba memorandum gumba ma akang hai jing tanaraga hajan muduni ma khwai dagi yes asida leizari ba khoi su india government ge order yaudana international boundary na kai ta to bangam de akoi ti thambu thambigo indian army leiri mayam sing sibauda karim ta to bangam de aduna section no hona bi ma masda akoi di akoi uniform ni na to ya da dum to wi masi su nungai se de ete ma samoina adugo imam yam phajana kup na akhang a hi ta na biraga yam ta na angtang se chang phajam minam hona bi 호이 뭐 aduga amrom dai ju mores de le ko sahi tare ni pan sure
ꯏꯝꯐꯥꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯣꯛꯑꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯑꯣꯏꯅ ꯂꯩꯅꯅꯕ ꯊꯣꯛꯑꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝꯁꯤꯗ ꯊꯣꯛꯏꯕꯁꯤ ꯑꯩꯁꯨ ꯃꯩꯇꯩ ꯃꯆꯥꯅꯤꯅ ꯑꯗꯨꯒꯤ ꯃꯈꯣꯏ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯃꯤꯁꯇꯔ ꯅꯨꯡꯖꯨꯝꯕ DM College of Arts History last semester ꯄꯩꯈꯥ ꯄꯤꯗꯧꯔꯤꯅꯦꯅ ꯅꯪ ꯀꯥꯔꯠꯁꯤꯅ ꯇꯥꯛꯏ Yes, sir. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯏꯍꯧꯁꯤꯗ ꯌꯥꯎꯁꯜꯂꯒ ꯏꯔꯥꯡ ꯁꯥꯒꯠꯄ ꯌꯥꯎꯔꯤꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤ Sir. ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯃꯩꯇꯩꯁꯤꯡꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯂꯥꯛꯑꯝꯃꯤꯗꯨ ꯔꯤꯚꯦꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔꯅꯤ Yes, sir. ꯔꯤꯚꯦꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯀꯔꯝꯕ ꯇꯣꯟꯗ ꯀꯔꯝꯍꯥꯏꯅ ꯋꯥ ꯉꯥꯡꯒꯗꯒꯦ ꯍꯥꯏꯗꯣ ꯑꯩ ꯈꯤꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ ꯇꯞꯅ ꯏꯪꯅ ꯑꯗꯨꯒꯅꯦ ꯂꯥꯏꯔꯤꯛ ꯑꯁꯨꯛ ꯍꯩꯕ ꯅꯪꯅ UPSC NPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯒ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯗ ꯌꯥꯎꯁꯟꯕꯁꯦ ꯁꯥꯇ꯭ꯔꯅ ꯇꯧꯍꯟꯅꯤꯡꯗꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯂꯧꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯋꯥꯔꯦꯞꯃꯤꯟꯅꯔꯁꯤ ꯏꯃꯥ ꯕꯨꯡꯉꯣ ꯊꯧꯅꯥ ꯐꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯏꯗꯨꯅ ꯌꯥꯗꯨꯅ ꯊꯝꯂꯝꯂꯕ ꯂꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯊꯥꯡ ꯄꯣꯊꯥꯡ ꯅꯥꯏꯗꯅ ꯉꯥꯛꯇ ꯊꯝꯒꯗꯧꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯃꯗꯨꯃ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯊꯧꯅꯥ ꯍꯟꯒꯅꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯁꯤꯕ ꯀꯤꯒꯅꯨ ꯊꯧꯅꯥ ꯐꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯅꯈꯣꯏ ꯉꯁꯤꯗꯤꯅꯦ ꯏꯁꯥꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯍꯣꯏ ꯏꯃꯥ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯍꯣꯏ ꯃꯦꯖꯔꯅꯤ ꯍꯣꯏ ꯏꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯀꯥꯁꯃꯤꯔꯗ ꯇꯥꯔꯤꯌꯦ ꯀꯥꯁꯃꯤꯔꯗ ꯍꯣꯏ ꯑꯗꯣ ꯏꯁꯥꯁꯨ ꯋꯥꯔꯝꯃꯅꯤ ꯀꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯒꯅꯦ ꯀꯩꯅꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯒꯍꯜꯂꯨꯀꯣ ꯍꯣꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯃꯥ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯤꯒꯗꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤꯒꯤ ꯁꯤꯕ ꯀꯤꯔꯨꯅꯤ ꯄꯥꯡꯗꯕ ꯃꯤꯆꯦꯜ ꯑꯃ ꯑꯣꯏꯅꯗꯤ ꯑꯩ ꯈꯪꯂꯣꯏ Kokil, khongano haraga. Adudi, nushiba magi mapau pura-pura. Natraga nangbu, napangkay na doon na thiri baro. Khong libra halba. Nushiba mana tharak basiti. Pawagi pen manaide. ꯑꯩꯒꯤ ꯃꯦꯂꯩ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ Tamo, nangi wakhalda, nangi saktambu yengzeraga, awa nungai khangli, nangbu ngaina. ꯀꯞꯄꯤꯔꯣ ꯀꯞꯀꯅꯨꯁꯦ ꯏꯃꯥꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ Yaude, nadi. Ay, Nanna syempre, chalamdagi mikupta. Aingonda hairambasingdo, ngasi bawo pangtoktuna lagi. ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯦꯂꯩ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯂꯤ ꯀꯥꯔꯒꯤꯒꯤꯜ ꯎꯜꯅ ꯌꯦꯔꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯏꯪꯕꯕꯨ ꯈꯥꯡꯂꯤꯌꯦ Kedongai laktoino. ꯊꯥ ꯑꯃꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯨꯇꯤ ꯂꯧꯗꯨꯅ ꯊꯣꯛꯂꯛꯂꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯈꯨꯜ ꯑꯗꯨꯗꯤ ꯏꯔꯥꯡ ꯂꯩꯇꯕ ꯅꯠꯇ꯭ꯔꯥ Laite. ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯤ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ ꯑꯗꯣ ꯑꯉꯥꯡꯗꯨꯗꯤ ꯀꯝꯗꯧꯔꯤ Kanay ngang no aisibo. ꯑꯩꯅ ꯅꯉꯣꯟꯗ ꯊꯝꯂꯝꯕꯗꯣ Chahai sibo wanena. ꯏꯀꯥꯏꯌꯣ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯅ ꯁꯤꯠꯇ ꯊꯣꯛꯂꯛꯄꯗ ꯅꯪꯅ ꯄꯥꯝꯖꯕ ꯀꯥꯁꯃꯤꯔꯒꯤ ꯄꯥꯁꯃꯤꯅꯥ ꯁꯥꯜ ꯑꯃꯗꯤ ꯁꯦꯝ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯂꯩꯗꯨꯅ ꯄꯨꯔꯛꯀꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯅꯪꯒꯤ ꯄꯥꯏꯈꯣꯝꯕ Oh,
มีแม่นี่รวยหลังนะรวยขนาดนี้ไม่กี่จุ่มบาทตัวผมเสียงหมดเสียมาสิ่งที่เสียงมาจานเวรมาสิ่งควายกันทีวีในทีวีแต่มาหมู่จินทีวีเสียอ่ะตัวมันก็น้ำทะเลมาโรยให้จีนี่ก่อนยี่ห้อใช่ปะนั่งวันดามาจะเสียนั่นนี่จะนั่งวันดาอีโมนั่งอาจจะสัตว์พดปานั่งจุ่มบาทจุ่มบาทจะพูดมานั่งนั่งเสียนาโรนั่งวันดาอ่ะเจ้าไปวันดา responsible นั่งพีบีเนี่ยไอ้สุยาทางตัวฮิตตัวปังคำดำเนี่ยนุ่งที่ไม่มาตุ้งเลยเสียนาบาทนี่อ่ะตัวมึงได้มาปานนั่นเลยเจริญในมันนุ่งสังกับผลเตะอ่ะตัวก็ดีมานะไอ้ก็สามีน่ะบาเซ่สามีน่ะรวยแต่ไม่กี่มานะมารีตัวตัวน่ะงั้นสิ่งที่จัดรวยกันให้บัวนี่ดาไอ้เป่าตาร์บันเนี่ยมันจัลลอหากันเนี่ยไอ้เซตบิดาตัวมินน่ะมาตัวน่ะมาการีมาชาตัวหุราเล่จัลเลยใจขังกันเนี่ยนี่งั้นสิ่งที่หุรานมาพาเกะกองสิ่งที่ขังกันหุรานมาพาเกะอะไรสิ่งงั้นสิ่งที่ขังกันเอ้ยขนาดนั้นมั้ยขนาดนั้นเลยที่มาฟูริกิคัลเลอร์ไงที่มาโอลังทากิมาตั้งกี่อะตุกิไทมิ่งมีมาเลยมาเจอจีมาคุยนะอาหารปรากฏว่ามามาดูหนูพี่ตัวนึกเอาอีตัวสิตัวนั้นตับจ้าละซีเอ็มกี่มาสานหนูพี่นี่นะตัวบุตรขารดีเซ็กซ์มั้งจ้านี่แต่ว่าอีซ้ำๆนะคอยสู้มาสามที่ตัวสลุรมินะซีเอ็มมาสานหนูพี่ตัวมันโลวิยัยเนี่ยมาสักบุตรของตัวอุณตรีมาเสียมาสานพี่ไอ้เยี่ยงนะวันนี้เนี่ยตัวที่ไอ้กี่ทีมาสักที่ของตัวอุณตรี เยี่ยงนะวันนี้มาเฟซบุ๊กตัวขังนะวันนี้ตัวมาสักที่พัชกรีโคเรียหนูพี่ก็มาแล้วนะเยี่ยงนะวันนี้เสียมาเสียโอ้ยจ้าเลยว่าทงนะนี่เสียเสียขณะวันนู้นใครนั่งสุชานาบไลโร่ใครตัวระเกยใครตัวระเกยยังเคียงนะหังปะตัวเอ้ยซุ่มนะหังบุจิมกันนั่งเคียงนะตุ้มตาโร่นะสักตัวแต่ขวางหลังตัวมีสิตาไปขวางหังบ่ซุ่มเองนั่งไอ้เยี่ยงกันนะสักตัวเจมส์โมนี่มาทำมียามาลีเนี่ยก้าววัยพิมพ์ทะเลเราไปโน่นซาตัวขารตัวเลยยามาไปโน่นนี่ไอ้แค่น้ำตาลจะเกี่ยวกับตัวฮาปิโร่นับปิโร่ก็ไม่ตัวโน่สิงห์ก็ที่ยิงปิโร่มาใช่นี่ก็มาใช่อยู่นี่ออริจินัลวิ่งเลยพี่เนี่ยส่วนตัวนะผมที่มาทำนักคุยมียุคไปเช่นนั้นนี่ก็อาศัยใช่ไหมแต่ดีที่ไรก็ดีตัวละคนว่าใช่ไหมไอ้หนูพี่เขาหนูบลับปะขนาดว่าใช่เสียมาจานุพี่นี่เสียมาจานุพี่ไอ้ซับอินสเปกเตอร์กุรุมายุมตัวมบาสาร์มาไอ้สิบาโมล่ะอิสาบาโมเนี่ยตานจารีกันน้องตาหังกระโจกตรงนี้ก็ดีเลยมาเรื่องมันตักซักถุงไปซักถุงก็จะปีบรอบ าโมนไงจีดี
ꯄꯣꯛꯂꯛꯄꯗꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯃꯥꯅꯤ ꯃꯥꯅꯤ ꯃꯌꯥꯝ ꯆꯨꯝꯃꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯝ ꯇꯧꯍꯧꯗ꯭ꯔꯁꯨ ꯆꯥꯛ ꯊꯣꯡꯉꯒ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯔꯦ ꯃꯥꯅꯤ ꯌꯥꯝ ꯑꯗꯨꯅ ꯆꯨꯝꯃꯤ ꯑꯩꯁꯨ ꯑꯩ ꯁꯛ ꯇꯥꯛꯈꯤꯗ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯖꯤ ꯇꯣꯝ ꯍꯣꯏ ꯍꯣꯏ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯂꯩ ꯑꯣ ꯌꯥꯎꯔꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯅꯕꯗꯨꯗ ꯌꯨꯅꯤꯐꯣꯔꯝ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡ ꯀꯤꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯂꯥꯛꯄꯅꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁ ꯑꯗꯨꯕꯨ ꯑꯩ ꯁꯔꯃ ꯑꯣꯏꯔꯝꯕꯁꯤꯗ ꯑꯩ ꯀꯩꯅꯣꯝꯁꯨ ꯍꯪꯒꯠꯆꯅꯤꯡꯉꯦꯅ ꯇꯧꯔꯤꯁꯤ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤꯅꯦ ꯉꯍꯥꯟꯗꯤ ꯑꯁꯤ ꯁꯔꯃ ꯑꯃ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯑꯃꯒꯤ ꯆꯥꯛ ꯌꯦꯜꯂꯤꯅꯦ ꯃꯥꯅ ꯑꯁ ꯆꯨꯝꯃꯦ ꯆꯥꯛ ꯌꯦꯟꯕ ꯃꯊꯪ ꯂꯣꯏꯔꯀꯥꯟꯗ ꯃꯥꯗꯤ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯀꯨꯠꯂꯧ ꯄꯥꯏꯁꯜꯂꯨꯔꯕꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯎꯇꯤ ꯌꯦꯜꯂꯛꯄꯗ ꯎꯇꯤꯗ ꯅꯥꯊꯨꯔ ꯍꯦꯛꯇ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄꯩ ꯋꯥꯅꯤꯗ ꯑꯣꯖꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯒꯠꯆꯕꯅꯤꯀꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯗꯅ ꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯍꯧꯅꯕꯤꯅꯤꯗꯅ ꯁꯤꯗ ꯉꯥꯎꯕ ꯑꯩꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯊꯣꯟꯗꯣꯛꯇꯅ ꯅꯁꯥꯁꯨ ꯈꯤꯇꯪ ꯇꯧ ꯃꯥꯟꯅ ꯂꯩꯔꯦꯅꯦ ꯁꯣꯝꯒꯤ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯖꯤꯝ ꯁꯥꯟꯅꯔꯛꯄꯒꯤ ꯍꯛꯆꯥꯡ ꯅꯣꯏꯈꯠꯆꯕꯅꯤꯗ ꯑꯇꯩ ꯂꯩꯔꯦꯀꯣ ꯁꯣꯝꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯠꯆꯒꯦꯀꯣ ꯑꯩ ꯏꯁꯥꯁꯨ ꯀꯅꯥꯅꯣ ꯀꯥꯏꯁꯦ ꯌꯥꯝ ꯇꯥꯛꯆꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯪꯁꯨ ꯍꯪꯗꯅ ꯍꯦꯛꯇ ꯇꯥꯛꯊꯣꯛꯅꯤꯡꯉꯤꯗꯅ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯑꯗꯨꯅꯦ ꯍꯪꯉꯛꯇꯕꯗꯨꯅꯅꯦ ꯑꯩꯁꯨ ꯇꯥꯛ ꯌꯥꯗ ꯂꯩꯔꯤꯁꯦ ꯀꯅꯥ ꯑꯣꯏꯕꯤꯔꯝꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯁꯦ ꯚꯣꯠ ꯀꯥꯏꯗꯣ ꯇꯥꯔꯕ ꯚꯣꯠ ꯅꯣꯏꯅꯒ ꯌꯥꯝ ꯉꯥꯛꯄ ꯚꯣꯠꯇꯣ ꯀꯣꯂꯦꯖꯒꯤꯔꯣ ꯀꯩꯅꯣ ꯑꯗꯨꯝ ꯄꯤꯛꯇꯅ ꯑꯗꯨꯝ ꯂꯩꯕꯗꯨ ꯅꯁꯥꯗꯣ ꯌꯥꯝ ꯄꯤꯛꯅ ꯑꯗꯨꯝ ꯈꯜ ꯂꯩꯔ ꯃꯥꯜꯂꯦ ꯈꯤꯇꯪ ꯆꯥꯎꯅ ꯈꯟꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯄ꯭ꯔꯙꯥꯟꯒꯤꯅꯤꯅꯦ ꯑꯗꯩ ꯈꯤꯇꯪ ꯑꯃꯨꯛ ꯆꯥꯎꯅ ꯈꯜꯂꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯅꯒ ꯉꯥꯡꯅꯗꯅ ꯁꯤꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯒ ꯑꯣꯏꯅꯗꯅ ꯁꯔꯀꯥꯔꯒ ꯁꯦꯝꯃꯤ ꯃꯌꯥꯝꯁꯦ ꯅꯪ ꯈꯪꯉꯝꯗ꯭ꯔꯣ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯌꯥꯝ ꯁꯦꯂꯦꯛꯁꯟ ꯇꯧꯕꯒꯤ ꯚꯣꯠꯇꯨꯔꯥ ꯁꯦꯝꯃꯗ ꯉꯥꯡꯊꯣꯔꯛꯑꯦ ꯅꯪꯁꯤꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯀꯣꯛ ꯈꯜꯂꯤꯕ ꯅꯨꯄꯥꯗꯣ ꯁꯦꯝꯒ ꯍꯥꯏꯔꯤꯗꯣ ꯑꯗꯨꯒꯤ ꯄꯤ ꯑꯥꯔ ꯑꯣ ꯃꯥꯂꯪꯕ ꯀꯥꯏꯗꯣ ꯇꯥꯈ꯭ꯔꯕ ꯁꯥꯔꯁꯤ ꯑꯩꯈꯣই ꯁꯤ.ꯑꯦꯝ ꯁꯥꯕꯀꯤ ꯄꯤ ꯑꯥꯔ ꯑꯣ ꯃꯥꯂꯪꯕ ꯍꯥꯏꯁꯦ ꯁꯥꯔꯔꯥ ꯑꯥꯏ ꯀꯥꯔꯗ ꯑꯃꯨꯛ ꯄꯨꯊꯣꯛꯅꯈꯤꯗ꯭ꯔꯣ ꯁꯤꯕꯣ ꯇꯥꯟ ꯌꯥꯝ ꯆꯥꯔꯤꯍꯦ ꯁꯤꯗꯤ ꯀꯩ ꯃꯇꯥꯡꯅꯣ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯁꯥꯔꯗ ꯁꯥꯔꯗ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯗ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯁꯛ ꯇꯥꯛꯈꯤꯗ ꯉꯥꯏꯔꯤ ꯉꯁꯥꯏ ꯇꯥꯈꯠꯂꯝꯃꯤꯗꯨꯒ ꯑꯩ ꯅꯞꯁꯜꯂꯛꯄꯩ ꯋꯥꯅꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯑꯁ ꯅꯠꯇꯦ ꯁꯥꯔ ꯑꯩꯁꯦ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯀꯁꯥꯔꯒꯤ ꯁꯤꯡꯒ꯭ꯔꯤꯕꯣꯟꯗꯩꯅꯦꯕ ꯑꯣ ꯁꯤꯡꯒ꯭ꯔꯤꯕꯣꯟꯗꯒꯤ ꯄꯨꯂꯤꯁ ꯑꯣꯏ ꯂꯩꯖꯕ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔ ꯆꯪꯉꯝꯃꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯤ ꯋꯥꯔꯤꯗꯤ ꯈꯤꯇꯪ ꯁꯥꯡꯉꯦ ꯑꯩꯒꯤ ꯕꯕꯥꯁꯦ ꯃꯩꯇꯩꯅꯤ ꯍꯣꯏ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯍꯣꯏ ꯑꯩ ꯏꯃꯥꯁꯤꯅ ꯁꯤꯡꯒ꯭ꯔꯤꯕꯣꯟꯗꯒꯤ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯀꯥꯏꯅꯔꯦ ꯕꯕꯥꯗꯣ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯒ ꯃꯣꯔꯦꯗ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯑꯙꯥꯔ ꯀꯥꯔꯗꯇꯗꯤ ꯕꯕꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯑꯗꯨꯅ ꯑꯩ ꯊꯕꯛꯁꯦ ꯆꯪꯖꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯃꯣꯔꯦꯗ ꯆꯍꯤ 7-9 ꯁꯥꯔ ꯂꯩꯖꯔꯨꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯔꯥꯡ ꯐꯨꯂꯥꯡ ꯃꯌꯥꯝꯗꯨꯅ ꯁꯤ ꯀꯔꯤꯝ ꯊꯣꯛꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯂꯩꯔꯦ ꯀꯔꯤꯝ ꯊꯣꯛꯇꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯉꯥꯡꯅ ꯂꯩꯔꯦ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯒꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯅꯤꯡꯕ ꯁꯥꯔ ꯅꯥꯔꯀꯣꯇꯤꯛꯇ ꯅꯥꯔꯀꯣꯇꯤꯛꯇ ꯑꯩ ꯈꯪꯉꯝꯅꯤ ꯁꯤ ꯍꯥꯏꯔꯛꯑꯅꯤ ꯈꯪꯉꯝꯅꯤ ꯇꯧꯔꯛꯀꯅꯨ ꯑꯁ ꯑꯗꯨꯝꯇ ꯀꯌꯥꯅꯣ ꯁꯥꯔ ꯑꯩ ꯊꯤꯟꯖꯔꯛꯀꯦ ꯁꯥꯔ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯌꯧꯗꯦ ꯑꯩꯈꯣꯏ ꯅꯣ ꯀꯔꯞꯁꯟ ꯐ꯭ꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯑꯗꯨꯝ ꯂꯩꯇꯦ ꯂꯥꯟꯅ ꯈꯜꯂꯛꯀꯅꯨ ꯃꯇꯥꯡ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯆꯅꯤꯀꯣ ꯀꯔꯞꯁꯟ ꯂꯩꯇꯦꯗꯤ ꯁꯥꯔ ꯑꯗꯨꯝ ꯍꯥꯏ ꯑꯗꯨ ꯄꯤꯔꯗꯤ ꯑꯗꯨꯝ ꯂꯧꯈꯤ ꯑꯗꯨꯗꯤ ꯃꯤ ꯊꯝꯃꯝꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯂꯧꯒꯦꯁꯨ ꯍꯥꯏꯕ ꯅꯠꯇꯅ ꯊꯝꯃꯝꯕ ꯆꯠꯈꯤꯕꯗꯨꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏ ꯉꯝꯗꯕꯩ ꯋꯥꯅꯤ ꯀꯩꯅꯣꯅꯦ ꯀꯩꯗꯧꯔꯦ ꯁꯣꯝꯗ ꯁꯤꯂꯤꯟꯗꯔ ꯍꯨꯔꯥꯟ ꯂꯩ ꯁꯥꯔ ꯃꯌꯥꯝꯁꯤꯡ ꯐꯥꯔ ꯂꯩꯔꯝꯃꯤꯅꯦ ꯁꯥꯔ ꯇꯥꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦꯗ ꯊꯥꯖꯤꯜꯂꯛꯑꯣ ꯁꯥꯔ ꯆꯠꯂꯣ ꯀꯩꯅꯣꯅꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯠꯂꯣ! ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤ ꯀꯥꯎꯁꯟꯗꯅ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩ ꯌꯥꯝ ꯐꯨꯔꯨꯅꯨ ꯗꯤꯍꯦꯁꯤ ꯇꯧꯏꯁꯤꯕꯨ ꯁꯤꯂꯤꯟꯗꯔ ꯍꯨꯔꯥꯜꯂꯨꯔꯤ ꯍꯥꯏꯔꯤꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯒꯤ ꯑꯦꯔꯣꯕꯤꯛ ꯆꯨꯝꯕꯥ ꯆꯨꯝꯃꯝꯒꯤ ꯁꯤꯂꯤꯟꯗꯔ ꯊꯝꯕꯗꯣ ꯍꯨꯔꯥꯜꯂꯨꯔꯤ ꯖꯥꯠꯂꯗꯣ ꯑꯁ ꯁꯨꯃꯥꯏ ꯑꯣꯟꯊꯣꯛ ꯃꯁꯥ ꯃꯎ ꯐꯈ꯭ꯔꯕ ꯃꯨꯛ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯁꯦꯛꯇꯅ ꯂꯥꯛꯑꯦ ꯇꯧꯔꯤꯁꯤ ꯃꯥꯏ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅꯗꯤ ꯍꯥꯏꯅꯩ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯈꯠꯅ ꯆꯩꯅꯕꯁꯤꯅ ꯋꯥꯏ ꯆꯥꯏꯗꯅ ꯂꯩꯔꯦ ꯃꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯅꯔꯗꯤ ꯐꯒꯗꯧꯅꯤ ꯍꯩ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯑꯩ ꯅꯅꯥꯎ ꯀꯧꯏ ꯁꯥꯔ ꯀꯥꯏꯗꯩꯅꯣ ꯑꯩ ꯄꯥꯡꯒꯣꯡꯗꯩ ꯁꯥꯔ ꯀꯔꯤꯅꯣ ꯃꯅꯨꯡꯗꯒꯤ ꯀꯩ ꯀꯩꯅꯣ ꯂꯧꯋꯦ ꯈꯣꯠꯂꯦꯅ ꯇꯧꯔꯛꯏꯁꯦ ꯀꯔꯤꯅꯣ ꯁꯥꯔ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯁꯥꯔ ꯃꯈꯣꯏ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯖꯜꯂꯛꯏꯅꯤ ꯁꯥꯔ ꯍꯨꯔꯥꯟꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯁꯤꯂꯤꯟꯗꯔ ꯑꯃ ꯂꯣꯟꯅ ꯊꯥꯡꯉꯕꯅꯤ ꯇꯥꯃꯣ ꯁꯤꯂꯤꯟꯗꯔ ꯑꯃ ꯃꯤ ꯈꯪꯍꯟꯗꯕꯤꯗ ꯂꯣꯟꯅ ꯊꯥꯡꯕꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇꯕ ꯑꯣꯏꯔꯦ ꯍꯣꯏ ꯑꯩ ꯈꯪꯉꯤꯅꯦ ꯏꯃꯥ ꯑꯗꯨ ꯍꯨꯔꯥꯟꯕ ꯅꯠꯂꯛꯇꯕꯗꯨꯅꯅꯤꯅꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯩ ꯀꯥꯔ ꯊꯧꯃꯤꯟꯅ ꯍꯨꯔꯥꯟꯈ꯭ꯔꯤꯁꯦ ꯃꯤꯅ ꯁꯤ ꯀꯥꯔꯗꯣ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯣꯏ ꯄꯨꯈꯤꯕꯅꯤ ꯏꯆꯝ ꯆꯝꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯑꯇꯩ ꯂꯩꯇ꯭ꯔꯕꯣ ꯍꯨꯔꯥꯟꯕ ꯅꯠꯇꯕ ꯊꯕꯛ ꯑꯇꯩ ꯂꯩꯇ꯭ꯔꯕꯕ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝ ꯂꯩ ꯌꯥꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒ ꯇꯧꯔꯤꯗꯨꯕꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯗ꯭ꯔꯣ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦ ꯀꯔꯤꯒꯤ ꯇꯥꯃꯣ ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯔꯦ ꯁꯥꯔ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯁꯨ ꯑꯍꯨꯝꯅꯦ ꯁꯥꯔ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏ ꯂꯩꯔꯒꯁꯨ ꯑꯃꯐꯥꯎ ꯐꯪꯗꯦ ꯏꯁꯇꯥꯔ ꯑꯅꯤ ꯀꯥꯔꯕ ꯃꯥꯅ ꯑꯍꯨꯝ ꯊꯤꯌꯦꯅꯦ ꯀꯃꯥꯏꯅ ꯑꯉꯥꯡꯗꯤ ꯀꯌꯥ ꯁꯨꯔꯦ ꯑꯉꯥꯡ 3.5 ꯁꯨꯔꯦ ꯁꯥꯔ ꯀꯩꯅꯣꯅꯦ 3.5 ꯍꯥꯏꯁꯤꯕꯣ 3.5 3.5 ꯑꯝꯇ ꯇꯥꯗ꯭ꯔꯤꯗ ꯀꯔꯤꯅꯣ 3.5 ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯁꯥꯔ 4 ꯑꯃꯗꯤ ꯄꯣꯛꯑꯕ ꯑꯃꯅ ꯊꯥ 5 ꯈꯛ ꯉꯥꯏꯔꯤ ꯁꯥꯔ ꯏꯃꯥ ꯄꯨꯛ ꯀꯪꯉꯤꯕ 3.5 ꯍꯥꯏꯗꯤ ꯆꯨꯝꯃꯤꯅꯦ ꯃꯔꯤ ꯁꯤꯕꯣ ꯑꯃꯅ ꯄꯣꯛꯑꯕ ꯑꯗꯨꯒ ꯑꯃꯗꯨꯅ ꯊꯥ 5 ꯁꯨꯔꯛꯄ ꯇꯪꯈꯥꯏ ꯑꯣꯏꯕ ꯍꯣꯏ ꯇꯥꯃꯣ. ꯑꯗꯨꯒꯤ 3.5 ꯌꯥꯏꯍꯦ ꯅꯪꯒꯤ
피번 맞다두가 보이오서두가 프로덕션이 온통 파자그래다. 어이, 후란지 뒤따오더라. 누마이나 마이테면 싸움는 후란지 뒤따오에서 거의 농아이티. 아두나 아이기들 라오. 아이 시다 깨노니 당위반더니 레리세. 실라가 이놈이 레이버니 타고 코트는 bai 사달러라. 그러나 성피 인데서. 너희 사르지나 하이지 난 그거 써닝들어봐. 아도르가디 아이기 따따따라 물레고 는 토로 라고 야니고. 야니고. 아, 따모. 아이와 마게. 아두가네. 썰로. 완지 뒤동노. 마시디는 아이 나오는 시엔지 그런 비비기 가면에 시엔 야오름들. 저쪽 한번 탕탱을 비르게. 저런. 살이 부탁 같은 필요 사. 오동아. 안자 이라서 안 가면 야오리 있다. 남아이들 로 더러 까우칼라디 아이오니. 마스크 지겠다 우리. nang mungai he por hura la me na 세. hari tu de mung tara ama ni re sakhi bang ambai che 살. nang mangai 녹나 까이나 시 살. 아데 폼바나 까우라 디 노크니. 서래. 아이시 풀세 또 로노 타노고. kamna le hora ke 아데사. 와리 부디 동아이리 사 와치 넘버 아데사. swasam na mo tok se wa mai na se nang sai la ki ba do thabak se sida ke do la ki no sida la pa ki maram dum dang di be clear tong nang ki narcotic to ai na soidran tawrani adu ga nang sai la ki be maram do 시엠마 자노 비우노. adu ma di wang nu kum si maram di ai ma bu sang ba mi ni sena ba mi ni 스탄자 asa 아두 와지 아이 로이선 저렇게 사이드기 할럽대 아마 꼬이라가 나오라게. bare yare 아이기도 야나바 또 비서 아이까 야노 틸라듬니 고사. thilanu yare pare chalo no ma thenar se ai dum thiro banglo da 그런데 좀 빠이렇게 살. pairak pu di lo ro he nang na thammam bu di dum lo tam ne yare ka ai ka mai to thenar ro to yong ko to mi si on to lum ba la ko ma sing yang phla ka do ri to ki khang ni ko se ai ma to lai ja hai ka to ro na lai cha nang na si lai je ka do ro ba nang mo sai chalo na hai je no da ne chalo hai je na re ka nang tumin da ro ka nang na challe se pau ta ba de ne ngasi di hurano phara ge ne thoi na ngai le mi se nasi ke dormino kai do mi no kai no hurano phage ngai mi ne ai di ne nang sa mina bata le na ai dom da kai masala sai ne sar ma panda mem sa simba so bai nga le salo ba ma pan da kai na hey yaro manung lai ni ga chiri ma pan da salo manung ngai le na ho mayam ai khar le roi khre me waro bi baya ti ko music please start Tamalang ba? Nang tis kay na. Nalai kamu khangde ma pan da lai wani nang asi di manung sang yang ka no no ngai ne me si di lai ki jumbai bra chupai bra si di mai tai Asalo. nang nak sambai di lapu ka di to ko no ngonda paru ju phatar su na ai wa haje nang je mai bi lai tong bi lai ki nu si lai bi nu bi ne Kari ai bo. nang sem wari du li thoro ro nang Kay wari. nga ji nang sem bra nang lai tong khale ne na Hima. lai tong lo di banglo da lai ba sharpi myang ka do pha ngam dre nang ji kai kai chena re sharpi myang dre na ta na ta tra mi ma khori di na ya na chi ni ne Kari ma de me am ji ki kai kai da loi chena ba ma tam da ma si phajan da ya ro ina ai ne nang ji phajan la gen phajan lo ma tam de nang na hak to ong khalak ana ko na na lak pu dong ni si lak ki bi wa ni da ya khun dari ni se nang na sa na khang lo na ai wa Science di ba tam sida?
ꯀꯥꯏꯗꯒꯤ ꯂꯥꯏꯅꯣ ꯑꯩꯅ ꯑꯗꯨ ꯀꯨꯏꯅ ꯃꯨꯝꯕꯥꯏꯗ ꯂꯩꯔꯛꯄꯗꯣ ꯑꯦ. ꯅꯣꯏ ꯉꯁꯥꯏꯒꯤ ꯂꯥꯏꯔꯝ ꯊꯣꯛꯄꯒꯗꯣ ꯑꯃꯅ ꯊꯦꯡꯅꯖꯔꯛꯇꯦ ꯑꯩ ꯍꯣꯏ ꯅꯣꯏ ꯃꯨꯝꯕꯥꯏꯗꯗꯤ ꯂꯥꯏ ꯃꯆꯥ ꯀꯣꯛꯇꯗꯣꯏꯅꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯏ ꯃꯆꯥ ꯌꯥꯝ ꯀꯣꯛꯄ ꯑꯗꯨꯅ ꯂꯥꯏꯒꯤ ꯂꯝꯗꯝ ꯂꯥꯏꯔꯩꯄꯥꯛ ꯂꯥꯏꯔꯝꯗꯝ ꯁꯦ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯅꯔꯤꯕꯅꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯈꯪꯉꯦꯗꯅ ꯑꯗꯨ ꯁꯣꯇꯤ ꯋꯥ ꯍꯥꯏꯕꯤꯒꯦ ꯀꯩ ꯋꯥꯅꯣ ꯀꯟꯅ ꯂꯥꯏ ꯊꯣꯡꯂꯕ ꯃꯇꯝꯗꯨꯗꯤ ꯌꯦꯡꯉꯨ ꯀꯅꯥꯝꯇꯅ ꯐꯥ ꯄꯨꯟꯕ ꯉꯝꯅꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯁꯤꯗꯤ ꯀꯅꯥ ꯊꯤꯕ ꯇꯥꯏ ꯍꯥꯏꯔ ꯀꯥꯟꯗ ꯃꯤ ꯑꯍꯜ ꯂꯨꯞꯇꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯐꯥꯎꯈ꯭ꯔꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯅꯔꯦꯅꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯀꯧꯔꯨꯁꯦꯅ ꯍꯦꯛꯇ ꯃꯌꯥꯝꯁꯤ ꯇꯥꯛꯇ ꯆꯦꯜꯂꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯀꯧꯔꯒ ꯊꯥꯡꯉ ꯄꯨ ꯂꯥꯛꯏ ꯑꯗꯨꯒꯗꯤ ꯕꯪꯒꯂꯣ ꯑꯃꯁꯨ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗ ꯑꯣꯖꯥ ꯑꯝꯇꯗꯤ ꯐꯅꯕ ꯂꯣꯏꯁꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯏꯁꯤ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅ ꯍꯦꯛꯇ ꯄꯥꯕꯨꯡꯗꯨꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯍꯜ ꯂꯨꯞꯀꯤꯗꯨꯅ ꯃꯀꯥ ꯀꯣꯏꯒꯦꯁꯦ ꯊꯥ ꯍꯦꯛꯇ ꯂꯤꯌꯦ ꯂꯩꯔꯒ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯤꯅꯤꯠ ꯑꯃꯗ ꯃꯟꯇ꯭ꯔ ꯑꯃ ꯐꯤꯗ꯭ꯔꯤꯛ ꯀꯥꯝꯕꯗ ꯑꯗꯨꯝ ꯐꯒꯗꯧꯅꯦꯅ ꯊꯥꯛ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯅꯪ ꯅꯥꯛꯁꯤꯗ ꯃꯗꯨꯒꯗꯤ ꯀꯥ ꯃꯅꯨꯡꯗ ꯃꯥ ꯊꯥꯛ ꯆꯪꯈꯤꯕꯒꯗꯤ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯃꯤ ꯃꯔꯤꯗ ꯊꯥꯡꯉ ꯄꯨꯊꯣꯔꯛꯄꯩ ꯋꯥꯅꯤꯗ ꯃꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯑꯗꯨꯒꯗꯤ ꯑꯩꯅꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯆꯪꯁꯤꯜꯂ ꯍꯪꯉꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤꯅꯦ ꯁꯨꯃꯥꯏꯅ ꯅꯪꯅ ꯇꯣꯡꯉꯤꯕ ꯂꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯈꯨꯟꯗꯩ ꯌꯥꯎꯕ ꯌꯥꯝ ꯁꯥꯊꯤꯕ ꯂꯥꯏꯅꯤ ꯆꯦꯛꯁꯜꯂꯨ ꯁꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯦ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯈꯠꯅ ꯂꯥꯏꯌꯦꯡꯅꯔꯤꯃꯤꯅꯦ ꯇꯧꯔꯤꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯗꯕꯩ ꯋꯥ ꯅꯪ ꯁꯥꯊꯤꯁꯦ ꯅꯪ ꯅꯁꯥ ꯌꯥꯔꯤꯁꯦ ꯇꯥꯃ ꯅꯪꯕ ꯁꯤ ꯋꯥꯁꯤꯇꯣ ꯑꯩ ꯏꯁꯥꯁꯦ ꯖꯨꯝꯕꯥ ꯆꯣꯡꯕꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯒ ꯌꯦꯟ ꯑꯃꯨꯛ ꯂꯩꯕꯗꯣ ꯁꯣꯛ ꯇꯧꯔ ꯊꯛꯂꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯦꯟ ꯑꯃꯨꯛ ꯄꯤꯕ ꯃꯁꯤ ꯅꯍꯥꯟꯒꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯨ ꯀꯣꯛꯇ꯭ꯔꯤꯅꯦ ꯅꯍꯥꯟꯒꯤ ꯂꯥꯏ ꯇꯣꯡꯕ ꯅꯨꯃꯤꯠꯇꯨ ꯅꯪꯅ ꯌꯦꯟ ꯑꯃꯨꯛ ꯄꯤꯁꯥꯅꯤ ꯌꯦꯟ ꯑꯃꯨꯛ ꯄꯤꯁꯥꯅꯤ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯉꯁꯤꯃꯨꯛ ꯀꯣꯛꯇ꯭ꯔꯤꯅꯦ ꯑꯗꯨꯒꯤ ꯂꯥꯏꯗꯣ ꯅꯪ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯁꯦ ꯇꯧꯔꯒꯅꯣ ꯍꯥ ꯅꯪ ꯑꯩꯅ ꯇꯥꯍꯧꯗ꯭ꯔꯕ ꯇꯥꯍꯧꯗꯦ ꯁꯦꯅ ꯍꯥꯏꯔꯨ ꯀꯩꯅꯣ ꯅꯪ ꯇꯥꯍꯧꯗ꯭ꯔꯦ ꯇꯥꯍꯧꯗꯦ ꯀꯩꯅꯣ ꯍꯥꯏꯕ ꯅꯪ ꯆꯥꯒꯦ ꯍꯥꯏꯕ ꯁꯤꯗꯤꯕ ꯅꯪ ꯊꯥꯔꯒꯦ ꯉꯍꯥꯟꯒꯤ ꯑꯍꯜ ꯂꯨꯛꯀꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯄꯤꯔꯝꯕ ꯃꯟꯇ꯭ꯔꯗꯣ ꯊꯥꯔꯒꯦ ꯅꯪ ꯈꯪꯉꯅꯤ ꯑꯥꯎ ꯍꯥ ꯇꯔꯪ mi tarang napina singbiro tairena pungphaina kokpiro hiden samaga yankhaigi laijene ya itchu Tabalangba, nang tes kayo ba? Kayo? Mimi ang siguro yung nalay. Ay di pa magsalas ni ko eh. Ay pa akan mamukha Harvest na. ya Commander Sipsipo. Kami pahonat Nikol pahonat Yaya itikati Yaya hinga Tikati ya Nang haluhay guru ya Itchu Tabalangba, nahuri yung na yung kita gyo ba? Ay yung na. 시범도 팔락들어봐 하이야도 이거 따라가자 Nahuri kita gyo na. Nang lay mas na. 머리부기 mampai 머리부기 mampai 위서 위서 머리부기 mampai 머리부기 mampai ꯃꯌꯥꯝꯁꯤꯡꯅ ꯂꯣꯏꯅꯃꯛ ꯇꯁꯨꯝꯕꯗ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯗꯨꯒ ꯃꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯅ ꯌꯦꯡꯁꯤꯟꯍꯜꯂꯛꯎ ꯀꯔꯤꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯦ 이랑 사갈라가 레바키 소루슨지 에다 뿌럭뿌 야라거든 마얌네 양 샤페 양 밤비리시 까르기노 Sar, ako kanasila ho pamdi. Kanasila ho pamdi sar. Hibam tajana. Tabi yaktabdagi ubi yaktabdagi. Miyam sila hongno botogdra. Irang sakal puli sar. 아도부 이마이비엘 보내먹 아이코 쇼 센터기 미고 한다잖아 아이코 이거 홀라가 양 한자리잖아 ꯍꯣꯏ ꯌꯦꯡꯉꯝꯃꯤꯁꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯌꯦꯡꯕꯅ ꯆꯠꯂꯨꯔꯦ ꯃꯈꯣꯏꯅ ꯂꯥꯛꯑꯝꯕꯗꯣ ꯂꯝꯃꯣꯟ ꯑꯃ ꯈꯨꯠꯁꯨꯈꯨꯠꯂꯥꯏ ꯄꯨꯔꯛꯇꯨꯅ ꯌꯦꯡꯉꯝꯕꯗꯨ ꯅꯠꯇꯦ ꯁꯨꯝꯅ ꯃꯐꯝꯁꯤꯡꯗꯣ ꯌꯦꯡꯂꯝꯕ ꯈꯛꯇꯅꯤ ꯃꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯔꯤꯁꯔꯚꯦ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯅ ꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯗꯦꯜꯂꯤ ꯌꯧꯈ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯈꯠꯈꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯥꯕ ꯁꯨꯡ ꯉꯝꯃꯣꯏ Sar, sadali paksi mapi mapani. Lusing mani. Sadali kuagat pahabis niya kuya hong sani sar. Ado sar. Lebaga sa kung lupa tambang basida. Emere hubo sila. Tumili lebili sila. Rigil manati sila kayo sar. 나대 명이 센티멘세 거기 강제이 아도 거기 미 센터기 미 거우더나 거기 한자리 예보 아 거기 또 맨날 덕분에 미안노 와리보도 아 거기도 파우리 나시 시절 마얌 이마에 놀 마얌 머르모 빵 마얌나 남남스들 레리 미얌나 아 거기 람망히게 도리 미 로기게 도리 따보 마담다 타모이드 누아이 또 피에네 파우리보도 아 거기 파우리 아 거기 남남스 뽑보니 남남스 싸우보니 아 거기 남남스게 미니 미양은 시비드나 미양이 미헛고에 다갓 비락보니 아이고 거리도 요 하이번 레바게도 막 거의 시부성왕만이 밤 다도무수 타독정에 거의 사 설경 황제 고연 라래 했는데 저디
ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯗꯤ ꯂꯝ ꯑꯣꯏꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯄꯨꯔꯛꯇꯅ ꯆꯨꯝꯅ ꯃꯐꯝꯁꯤꯡꯗ ꯌꯦꯡꯂꯝꯃꯒ ꯍꯟꯈ꯭ꯔꯒ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯤꯐꯝ ꯑꯣꯏꯔꯤꯕ ꯗꯦꯜꯂꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯅꯤ ꯁꯥꯔ ꯑꯝꯇ ꯃꯗꯣ 1967ꯒꯤ ꯏꯟꯗꯣ ꯕ꯭ꯔꯍꯃ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯈꯨꯝꯕ ꯄꯥꯎꯈꯨꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯔꯥꯟꯕꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ MLA ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯡꯁꯤꯟꯖꯔꯛꯏ ꯑꯩꯈꯣꯏ ꯈꯟꯅꯖꯔꯤꯕ ꯆꯨꯡꯁꯤꯜꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯑꯆꯨꯝꯕ ꯃꯔꯤ ꯁꯣꯏꯅ ꯂꯥꯛꯑꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯏꯔꯥꯡ ꯍꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯣꯏꯕ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯗꯣꯛꯆꯒꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯗꯨ ꯅꯠꯇꯗꯨꯅ ꯑꯩꯈꯣꯏꯕु ꯍꯨꯟꯗꯅ ꯆꯩꯗꯅ ꯉꯥꯡꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯈꯕꯔꯗ ꯇꯤꯚꯤꯗ ꯀꯔꯤꯗ ꯃꯌꯥꯝꯅ ꯉꯥꯡꯗꯅ ꯂꯥꯎꯗꯅ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯔꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯉꯥꯏꯖꯔꯤꯕ ꯁꯥꯔ ꯗꯦꯜꯂꯤꯁꯦ ꯂꯤꯟꯅꯤ ꯃꯔꯤ ꯑꯅꯤꯕꯨ ꯂꯣꯡꯉꯤ ꯚꯣꯠꯀꯤ ꯃꯇꯝꯗꯨꯅ ꯋꯥꯍꯩ ꯑꯃ ꯚꯣꯠ ꯀꯥꯈ꯭ꯔꯅ ꯋꯥꯍꯩ ꯑꯃ ꯈꯣꯟꯊꯣꯛ ꯑꯃ ꯃꯃꯥꯡꯉꯩ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯗꯨꯅ ꯍꯥꯏꯔꯝꯕꯗꯅꯦ ꯃꯅꯤꯄꯨꯔ ꯏꯁ ꯗ ꯖꯣꯏꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯗꯨꯗꯨꯅ ꯀꯕꯣꯏꯕꯦꯂꯤ ꯄꯤꯊꯣꯛꯈꯤꯕ ꯂꯝꯗꯝꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯗꯨꯅ ꯂꯝ ꯃꯆꯦꯠ ꯃꯆꯦꯠ ꯄꯤꯊꯣꯛꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯄꯨꯜꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅ ꯁꯥꯔ ꯉꯥꯏꯈꯣ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝ ꯆꯠꯈꯤꯗꯧꯔꯦ ꯑꯗꯣꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯏꯃꯥ ꯏꯗꯣꯜꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯐꯥꯎꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯐꯥꯎꯖꯔꯤꯕꯅꯦꯕ ꯑꯝꯇ ꯇꯞꯊꯕꯤꯌꯣꯕ ꯂꯝꯕꯤꯗꯣ ꯑꯃꯔꯣꯝ ꯆꯠꯈꯤꯗꯧꯔꯦ ꯃꯥꯡꯉ ꯇꯥꯔꯤꯕ ꯏꯁꯨ ꯁꯣꯝꯗ ꯑꯩꯈꯣꯏ ꯃꯥꯌꯥꯝꯇ ꯑꯣꯟꯁꯤꯟꯃꯤꯟꯅꯁꯤꯀꯣ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯕꯁꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯦꯀꯣꯔꯗꯇꯒꯤ ꯌꯦꯡꯂꯒ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯒ꯭ꯔꯦꯗꯦꯠ ꯃꯦꯞ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯄꯤꯂꯔꯁꯤꯡꯁꯤ ꯔꯤꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯤꯌꯨ ꯆꯨꯝꯅ ꯃꯦꯞ ꯌꯦꯡꯕꯅ ꯀꯥꯟꯅꯔꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯄꯤꯂꯔꯁꯤꯡ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯀꯌꯥꯝ ꯂꯥꯞꯄ ꯃꯐꯝꯗ ꯂꯩ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯔꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯅꯕ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯣꯄꯣꯒ꯭ꯔꯥꯐꯤꯀꯦꯜ ꯒ꯭ꯔꯦꯗꯦꯠ ꯃꯦꯞ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯀ꯭ꯂꯥꯁꯤꯐꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯁꯨ ꯌꯥꯎꯖꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯖꯒꯦ ꯌꯥꯝ ꯀꯨꯞꯅ ꯄꯥꯖꯒꯦ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯁꯥꯔꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯒꯅꯨ ꯊꯥꯖꯕꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯁꯥꯔꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯥꯅꯤ ꯑꯩꯍꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯛꯄꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯀꯔꯤꯒꯤ ꯂꯦꯞꯇꯨꯅ ꯂꯩꯒꯗꯧꯔꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯩꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯒꯅꯤ ꯆꯠꯀꯅꯤ ꯗꯤꯜꯂꯤꯗ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ Mara
싶어 hingi malangna humbada kongat pangamraba shamando magi udunata mabulai re okariwabu haining malo okariwabu haining malo Meja, kaya meja de Manipuri say Manipur yam nek fijar kangami matau kramar kangro ngasidi meja negi phang bek sing amta tapiu ni meja liga khaleba libigi matam phangdreba aje shubawara nang shubawara somi meja ngasi de lerge ko yes meja ashko hayo meja manipur da pogleba oh Manipur da aigi ma baba do phongan barjata dukan phamleba oh tangkan meja ai class 8 phogo manipur da tamleba oh da boko aina pisa feeling ai da aigi ma baba do ashibe manang ta sakreba aigi kan hasulai theba पंजाब तर लेबे मां मन आइबो लोगो लाग पिरेबा आइबो मां के मनक तो पुबिरेबा आइगे दुकान प्लस योन थोकि अदन खो आइ मणिपुर लोन फजन खंगलेबा आइ मणिपुर याम नुंसिरेबा yam nungai ne meja gi wari sta badai hai phang khangdre nungai adu meja yang kargil gi singdon mathakta India ki masu ahungi piran maning tam na hai na humna pairi basi ubra meja ओरेबा masi puna maksi ai khoi gi apun bagi thauna na meja sahi amani sida ai khoi na thangni khiba angak pa kim na thalla balan pham sing to ngasi so ai gi mit mang ki sang sang nu ri meja ai khoi lai bak phobani hingok adu meja meja di transfer order phang na banatra phangलेबा kai lam da tare meja ai bok मणिपुर दे चट पतारेबा Manipur ai यम नंग हरेबा मेजर दी ai shpang le meja कुराइदा doklam da sat patare दोकरांदा दोकरांग हुजु गो फिबन नंग खंगलेबा ai khangi meja mane ni munung da missing khwai da yam la basina army sing na lambi samji gali kem nang la saji la indian army sing thawai khobak ta halaga ahing nungtin tum ba sa ba khang la kan na sanari machine trane akhoi gi thodang hai ba do meja मेजर मणिपुर मचा मेजर पैक होमन सखी बम फोन खुदी मक्तदी माई पाक तो यावद्रेबो meja हंदक से खोइन माई पाक नहीं खल्लेबो thajaba do ai khai nu sikhak mangan jaru meja adu meja meja na manipur sakin hai ba pau sita ba da ai yam na numai matam ke agi mamang da gi aina ai gi pungda pham manipur da le horabi ai gi thawai oi rabi melai amadi sirabi imagi mafam da aina sithi amakak thage haduni idu thamba kuirabani adu hayeng manipur da meja na hek yogo matam da sithi simadi ai gi nung sirabi ima amadi melai gi mafam da khara sinabi ko meja Sure. I sure pirageba. I sure na pirageba. thagsan meja adu meja ngasigi yahin sidangari ne meja ra khoni laimina ba phang dori hayeng nongan badagi de meja so meja gi posting mafam manipur da ai so gi posting mafam doklam da ai khoi ani amuk thengna ba thengda ba haibda di iswar ma gi nungdam haibda tare ni ko meja sangsi ke manung nungai nungai ba wari ke ama sausi laksa si कारे है बने अखोई मुंग को फाई कारे को फाई ngam tang ari tor jiu ne अखोई मुंग से ले से अखोई मी नि खतने अखोई मागा इगा ai जो सोंदा प्यारो होई ने कोई रे ले खोजे थाम भारी युम झालक तबा
ꯑꯗꯨꯗꯒꯤ ꯃꯊꯛꯁꯤꯗꯅ ꯑꯁꯣꯅꯥꯀꯜꯂꯣꯝꯗꯅ ꯑꯃꯨꯛ ꯍꯣꯠꯅꯔꯤꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯏꯆꯦ ꯅꯥꯏꯌꯦꯅ ꯑꯗ ꯏꯕꯥꯏꯒ ꯇꯧꯔ ꯗꯦꯜꯂꯤꯗ ꯂꯥꯏꯌꯦꯡꯗꯣꯏꯅꯦ ꯆꯠꯈ꯭ꯔꯤ ꯂꯥꯏꯌꯦꯡꯗꯣꯏꯅꯦ ꯆꯠꯈꯤꯕꯗꯣ ꯉꯁꯤ ꯊꯥ ꯐꯥꯖꯜꯂꯕꯅꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯀꯥꯔꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯣꯛꯐꯥꯏ ꯀꯥꯔꯦ ꯂꯣꯏꯔꯦ ꯀꯣꯛꯐꯥꯏ ꯀꯥꯔꯦ ꯍꯥꯏꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯀꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯜꯂꯛꯇ꯭ꯔꯤꯖꯥꯠꯂ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯑꯩꯕꯣ ꯐꯣꯟ ꯇꯧꯒꯦꯀꯣ ꯉꯁꯤ ꯈꯪꯉꯤꯀꯣ ꯍꯜꯂꯣ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯇꯔꯣ ꯁꯧꯋꯦ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯅꯦꯠꯋꯥꯛ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯉꯁꯥꯏꯁꯨ ꯁꯧꯔꯤꯗꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯉꯥꯏꯈꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯁꯦ ꯏꯆꯦꯗꯣ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯑꯁꯣꯝꯗ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕ ꯑꯃ ꯇꯧꯗ ꯌꯥꯔꯣꯏꯅ ꯆꯠꯈꯤꯕꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯍꯤꯗꯥꯛ ꯑꯃꯅꯤ ꯆꯥꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯦꯕ ꯑꯁ ꯌꯥꯝ ꯐꯔꯦꯅꯦ ꯏꯃꯥ ꯑꯗꯨꯗꯤ ꯊꯣꯔꯛꯈꯤꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯀꯩꯗꯧꯕꯩꯅꯣꯕ ꯑꯗꯨꯝ ꯀꯨꯏꯅ ꯄꯟꯊꯔ ꯂꯩꯔꯤꯁꯤꯕꯣ ꯏꯃꯥ ꯑꯗꯨꯒꯤ ꯗꯣꯛꯇꯔꯒꯤ ꯋꯥꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯑꯅꯨꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯦ ꯃꯣꯏꯅꯅꯦ ꯌꯥꯝ ꯂꯨꯅ ꯇꯝꯃꯛꯄ ꯑꯗꯨꯒꯤꯅꯤ ꯂꯨꯅ ꯍꯥꯏꯔꯛꯏꯗꯣ ꯃꯄꯥꯟꯗ ꯇꯝꯕ ꯗꯣꯛꯇꯔꯁꯤꯡꯗꯨꯅꯅꯦ ꯃꯣꯏ ꯌꯥꯝ ꯂꯥꯏꯅ ꯇꯝꯃꯛꯄ ꯑꯗꯨꯅꯅꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈ꯭ꯔꯤꯗꯣ ꯌꯥꯔꯦ ꯗꯣꯛꯇꯔꯒꯤ ꯋꯥꯔꯤ ꯇꯣꯛꯑꯁꯤ ꯏꯃꯥꯕꯨ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯤ ꯁꯤꯅꯤꯗ ꯑꯩꯅ ꯍꯪꯉꯤꯅ ꯀꯔꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯊꯝꯃꯝꯃꯣꯕ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯔꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯍꯜꯂꯛꯑꯔꯣꯏꯕ ꯇꯧꯅꯨ ꯏꯃꯥ ꯍꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯕꯣ ꯏꯇꯣꯟꯗꯅꯤ ꯂꯩꯍꯧꯔꯤꯁꯦ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯕꯗ ꯑꯩ ꯊꯋꯥꯏꯁꯦ ꯄꯨꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯏꯃా ꯀꯔꯤꯕ ꯁꯨꯡ ꯍꯜꯂꯔꯣꯏꯕ ꯅꯨꯄꯤ ꯄꯨꯔꯛꯇ꯭ꯔꯗꯤ ꯌꯥꯔꯦ ꯅꯨꯄꯤ ꯑꯃ ꯊꯝꯃꯝꯃꯒꯦ ꯏꯃꯥ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯁꯥꯔꯒ ꯊꯝꯃꯝꯃꯒꯦ ꯌꯥꯔꯦ ꯊꯝꯃꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯊꯝꯃꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯊꯣꯡ ꯉꯝꯃꯔꯣꯏꯁꯦ ꯁꯨꯡ ꯍꯜꯂꯔꯣꯏ ꯁꯤꯅꯤ ꯃꯥ ꯑꯩꯁꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯅꯨꯄꯤꯒꯥꯏꯁꯦ ꯎꯗ ꯋꯥꯗꯒ ꯐꯪꯄꯥꯟꯗ ꯄꯥꯟꯕꯒꯤ ꯋꯥꯈꯜꯅꯤ ꯃꯣꯏ ꯈꯜꯂꯤꯁꯦ ꯑꯃꯨꯛꯀꯣ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯅ ꯇꯁꯦꯡꯅ ꯅꯨꯄꯤꯁꯤꯡꯁꯦ ꯈꯣꯡꯅꯥꯡꯗꯒ ꯌꯥꯟꯊ ꯄꯥꯜꯂꯗꯤ ꯑꯣꯟꯊꯣꯡ ꯐꯖꯅꯤꯀꯣ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯄꯤ ꯑꯅꯤꯗ ꯍꯦꯛꯎꯒꯦ ꯀꯥꯏꯅ ꯑꯁ ꯈꯣꯡꯅꯥꯡꯗ ꯀꯥꯈꯠꯂꯒ ꯅꯨꯄꯤ ꯑꯅꯤꯒ ꯍꯦꯛꯑ ꯆꯥꯛꯀ ꯊꯣꯡꯍꯟꯗꯅ ꯑꯗꯨꯃꯥꯏꯅꯒ ꯍꯦꯛ ꯇꯧꯔꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯏꯕꯨꯇꯣꯟꯗꯨꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯎ ꯌꯥꯗꯕꯅꯤ ꯏꯃꯥ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯇꯧꯔꯗꯤ ꯅꯨꯄꯤ ꯀꯦꯜꯂꯛꯄ ꯑꯍꯤꯡꯗꯩ ꯉꯥꯏꯗꯣꯔꯤ ꯃꯥꯗꯤ ꯑꯁ ꯃꯗꯨꯗꯁꯨ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯃꯇꯥꯡꯁꯦ ꯄꯜꯂꯒ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯃꯌꯥꯝꯗꯤ ꯑꯩꯁꯦ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯏꯉꯣ ꯊꯣꯡꯕ ꯇꯥ ꯏꯉꯣ ꯊꯣꯡꯕꯗꯨ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯨ ꯀꯔꯤ ꯍꯥꯏꯕ ꯍꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯁꯤꯡꯉꯣ ꯅꯨꯄꯤꯁꯤꯗꯤꯅꯦ ꯑꯆꯧꯕ ꯑꯃ ꯂꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯆꯥ ꯑꯅꯤ ꯂꯧ ꯁꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯃꯁꯤꯅ ꯀꯔꯤꯅꯣ ꯃꯥ ꯉꯥꯡꯉꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯃꯥꯅ ꯅꯨꯄꯤ ꯑꯅꯤ ꯊꯤꯔꯤꯁꯦ ꯃꯥ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯊꯤꯖꯔꯨꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯍꯟꯗꯛꯇꯤꯅꯦ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯖꯤꯕ ꯄꯥꯟꯕ ꯆꯪꯉꯣꯕ ꯂꯩ ꯆꯦꯛꯁꯤꯜꯂꯨ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯪꯕꯨꯗꯤ ꯆꯪꯒꯅꯤ ꯀꯩꯅꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯖꯤꯕ ꯄꯥꯟꯕ ꯁꯣꯏꯅ ꯆꯪꯉꯛꯑꯅꯤꯌꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯁꯣꯡꯉꯤꯕ ꯈꯨꯁꯣꯡꯁꯤꯗꯗꯤ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯁꯥꯗꯨꯝꯗꯤ ꯁꯣꯏꯅ ꯆꯪꯉꯛꯑꯅꯤ ꯑꯩ ꯈꯪꯉꯦ ꯌꯥꯝ ꯅꯛꯅ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯁꯥꯗꯣ ꯑꯩꯅ ꯁꯨꯝ ꯀꯕꯗ ꯀꯩꯔꯪꯗꯁꯨ ꯊꯣꯔꯛꯈꯤꯕꯅꯤ ꯁꯣꯏꯅ ꯄꯥꯏꯁꯜꯂꯛꯑꯅꯤ ꯑꯩ ꯈꯪꯉꯦ ꯏꯃꯥ ꯌꯥꯝ ꯇꯣꯏꯅ ꯆꯪꯉꯛꯑꯅꯤ ꯑꯩ ꯈꯪꯉꯦ ꯆꯪꯉꯛꯑꯅꯤ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯏꯃꯥ ꯅꯪꯕꯨ ꯍꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯗꯨꯗꯁꯨ ꯅꯠꯇꯦꯅꯦ ꯄꯥꯟꯖꯤꯒꯤ ꯋꯥꯁꯦ ꯆꯨꯝꯗꯦꯒ ꯍꯥꯏ ꯌꯥꯄꯣꯟꯇꯦꯅꯦ ꯇꯧꯔꯤꯁꯦ ꯄꯥꯟꯖꯤꯒꯤ ꯋꯥ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯄꯥꯟꯖꯤꯒꯤ ꯋꯥ ꯆꯨꯝꯕꯕꯨꯅꯦ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯃꯅꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯃꯅꯤꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯌꯥꯝ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯑꯃꯠꯇ ꯄꯣꯛꯆꯕꯗꯣ ꯃꯗꯨ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯅ ꯊꯦꯡꯉꯣꯕ ꯂꯩ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯌꯦꯗꯅ ꯃꯥꯅ ꯆꯦꯛꯁꯤꯜꯂꯤꯅꯦꯅ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯜꯂ ꯊꯝꯃꯦꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯡꯃꯨꯛ ꯂꯩꯔ ꯍꯥꯡꯇꯣꯛꯑ ꯌꯦꯡꯉꯨ ꯀꯥꯟꯗꯗꯤ ꯏꯃꯥꯏ ꯃꯁꯨ ꯅꯨꯄꯥꯗꯣ ꯃꯈꯣꯡ ꯃꯔꯤꯅ ꯄꯥꯟꯕ ꯎꯄꯨꯅ ꯅꯜꯂ ꯁꯤ ꯂꯩꯔꯝꯃꯦꯅꯦ ꯁꯤꯕꯨ ꯄꯥꯟꯖꯤ ꯋꯥ ꯂꯥꯜꯂꯦ ꯍꯥꯏ ꯌꯥꯔꯤꯕ ꯑꯗꯣꯝꯅ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯇꯧꯔꯤꯁꯦ ꯂꯝꯗꯝꯁꯦ ꯑꯣꯟꯊꯣ ꯑꯩꯁꯤꯅ ꯏꯃꯥ ꯀꯅꯥꯅꯣ ꯊꯤꯡꯖꯤꯜ ꯏꯃꯥ ꯀꯅꯥꯅꯣ ꯃꯁꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯤꯅ ꯃꯁꯤꯕꯨ ꯐꯖꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯕꯣ ꯀꯔꯤꯅꯣ ꯃꯥꯅ ꯐꯦꯔꯦꯒ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯔ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯖꯥꯠꯅꯣ ꯃꯁꯤꯕꯨ ꯐꯖꯕꯤ ꯒꯥꯔꯤꯒꯥꯏꯁꯦ ꯒꯦꯠꯇ ꯅꯞꯇꯅ ꯂꯩꯕꯒꯨꯝ ꯇꯧꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯕꯨ ꯏꯃꯥ ꯐꯦꯔꯦꯒ ꯍꯥꯏꯗꯅ ꯂꯥꯛꯏꯁꯦ ꯏꯃꯥ ꯐꯖꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯗꯨꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯕꯣ ꯍꯤꯗꯥꯛꯀ ꯊꯛꯆꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤ ꯏꯃꯥ ꯁꯅꯥꯒꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯥ ꯆꯤꯜꯂꯛꯏꯅꯦ ꯇꯧꯁꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯩ ꯊꯥꯔꯒ ꯃꯤꯅ ꯊꯥꯡ ꯇꯥꯗ ꯂꯤꯠꯄꯗꯨꯒ ꯆꯞ ꯃꯥꯟꯅꯗꯧꯔꯦꯅꯦ ꯏꯃꯥ ꯁꯅꯥꯒꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯇꯧꯔꯤꯁꯦ ꯀꯔꯤ ꯏꯃꯥ ꯑꯇꯩ ꯂꯥꯏꯔꯤꯉꯥꯏꯈꯣꯅꯦꯍꯦ ꯅꯪ ꯎꯔ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯩꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯦꯅꯦ ꯑꯩꯁꯤ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯪꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯕꯨꯂꯦꯠꯇ ꯉꯥꯎꯔꯤꯁꯤꯅ ꯑꯃꯨꯛ ꯇꯧꯏꯕ ꯏꯃꯥ ꯉꯥꯎꯕꯁꯤꯅ ꯑꯗꯨꯅ ꯉꯥꯎꯕꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯑꯁ ꯀꯞꯄꯒ ꯕꯨꯂꯦꯠꯇ ꯉꯥꯎꯕꯗꯤ ꯀꯞꯄ ꯂꯩꯍꯧꯏꯅꯦ ꯃꯥꯅ ꯀꯔꯤꯅ ꯏꯁꯩ ꯁꯛꯍꯧꯒꯦꯕꯨ ꯏꯁꯩ ꯑꯃ ꯁꯛꯍꯧꯏꯅꯦ ꯃꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯁ ꯂꯣꯏꯔꯦ ꯅꯪ ꯇꯥꯁꯜꯂꯨ ꯑꯁꯤ ꯏꯁꯩꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯁꯛꯍꯧꯔꯤꯅꯤꯀꯣ ꯏꯁꯩꯗꯣ ꯕꯨꯂꯦꯠꯇ ꯉꯥꯎꯔꯨꯕꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ
ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯕꯨꯂꯦꯠ ꯃꯊꯨꯟꯗ 이닝tam나 납세루바 불레띠 마기 오이람다리 불레띠 마기 오이람다리 와이락바부 오이람레네 누시바 마기 불레 막근다 이닝tam나 납세루바이나 아도라 레샤비 마사도 타모 쇼르 깝깝들 레오이네 이마 마도 가나 나 우대 닝싱에 이네 도리세 아따 레레 공아고 와마 깨요. 깨저는 유남주대 비아가 닥쳐라 보는 거 유거 타고라 봐보는 거 근데 그래 농원에 내봐 매도 한복이 나게 돌아이게. 이 그만한 거 내 코인 빠는 유 다스려 남자우다. 해. 레가스 포브라리. 저로 푸가이가 비야. 누비에 코인 유 타고디 게기야로. 시야말레 누비에 그 이유 사버디 깨기야오가 피피가 하이는 두기네 이 ngakpang mo iko nang pagina ta ing nang ngakpang mo herjini na sidang kalisi nupa nupi right chamani sinine equality du ne banana talise Yes, right. oi nupa nupi right chamana ba chungja roi nupa nupi mana ba suya roi khena ba kharlai ai na herjini khena ba herjini wakhan ta ko nang khena ba herjini na atai lari ka ai wa ge mai tai ai khoi ki tradition da nupi ne hidak thapa yunga ba ya de se nang khangi ba natra ba nang na mai ra ba bi tak tho phalu ro na Geva. Ayo मैं अभी को फंड दुबा phalu ro na नोक तुम नोक ये kai nu ma to ji bai ma है बंगबो how मेरा भाई बिस्नुपी e यू यो बिस्नुपी imai ma ayo po bimado adu sinupi e adu gane nambo he po bimado adu sinya nupi khangapa siring hangai ki man mana ding hangai dai ai u ya dam ning ngasi ni ngasi dai ngo da sam romance tok sele chu kamai to jan to ji chi boy ai wa sai bo tok sala ka tang khaim lo ho rum pha du ja la chi bo sukai dida pek ani da ni tang khaim thati ngasi di soi da hoi da lai ya ni to ji sien ba kai to sien ya ro ne ba to ni kidorage hai ate lari mai ke wa mai ke ko kai to bai no na se gari thoro gari ga si ge tan nap tan thom jan tham bia mi mi am tanar par ke nom to kai to bai no dubra ha aina nga sagari de la pakane ne shanam jin silak ba len thomjina mane 예 de men sang da ne ningo 에마 그래도 산 통게 또 봐. 미 통게도 도마 뭐야 들어. 혹시 산 통해야 돼, 산 합해야 돼, 산 족해야 되나? 인디아고 맨기 아이놈 레 그래서는 산을 강 들어. 그 이놈 광디 와리. he bangbo sana sailoli 아이 씨야 이거 딱 여기 누파지 아이는 톡도 뭐 따라가 둘이 또 우리 제이 그거 많이 또 들어 거기. geva 그 하이라이트 산을 사일라리. 거이. sidiba 뭐라 로마서 이놈이 이게 뭐지 또 이제. 나항이 나 유야 돼도 그 것이 불러 많이 들어 봐. 아이고 릴림 로 호루 봐도 이제 알아 떨어지 봐. 자이 잘라가 이거. kisukai haba 아 이마 그래. 아이고 마시고 아이고 마시 릴림 비타가 마시고 남는 것이 시엘라 지라네 마시고 아이고 나응 아이고 나 들어가 마시 마기 라이기 누시 똑가리고 뭐 강할라가 예 빼나 공절라가 깨마 아두가 라이 도기에도 마시 뚜밍에도 마시 남들 거기 무슨 소로 절라 담은거지 시엘라게 고 강기고 이러 어이 와마 이게 너 kiwana 그리고 뭐 능이 라이기 누시까지 능 하우라 봐 예 어이 능 아이 파티 할 거고 ngasidiне 이 가락도는 nga pena kanglin chaji mon khongchal la kadoi nen khong nang 이 가 no problem zagu jum sa do pera lori ke no 그래 저거 사게 봐 ado 어 zagu sa ring ito again one more piece 마땅히 아이는 누가 족다고 따라가도래 아이 난 강냐 비에기 못하다 난 비에기 못하다 난 pena sai sing 오이나 비자게 강린 오 이마 집에 반바상에 юм다 할로 오 이마 집에 반바상에 юм다 할로
ꯁꯤꯅꯤ ꯃꯥꯏꯅ ꯉꯥꯡꯉꯨꯔꯤꯉꯩꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯌꯣꯟꯅꯐꯝ ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯃꯥꯗꯤ ꯂꯥꯛꯇꯕ ꯅꯪꯅ ꯍꯌꯦꯡ ꯅꯃꯤ ꯅꯃꯥꯏ ꯄꯥꯡꯂꯒ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯅꯪꯒꯤ 이마가 ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯅꯤ? 이마 kayno ano tawno mamayo na oh nang ipabong ni henna luna tawni ba adudi nang sipayo ga hairani ko imana nang sipayo heloi imagi nakta lengdana lengani hanangaybigi awabase imana nangondadi ohellaro numisuta salakadoromana Medekade nang sedekri taura mahak Burma Minatra mane ay sa kilambit hado ayowani saseleo nang sedekri kelebra Karigino, nakoy gilam kay lancer laga, petroning lali base. Oy, masya ko gilam ni nang khandra. Kana hay ba? Yung liba pilar sa namin to ra. Masidi, nakoy na ngarang nahanda seven sa tindra yung kibane. Nakoy gidi tu, ada selba tu rel sige wang madani. Sige lang bitado. Oy, ngak. Nang bumamanasyo. Ay kudang bay biabra. Nang shu armini. Ay gipure ba shindian armini. Laiba ka si kenara ba shu. Army hebdri chamane. Army gi phasa kraba discipline na do. Mangan gi khan gano. Ay sa kelam bitado. Ay ko. Kristo tawa nang na. Major kene hogi mai de khud pang tha. Jahi tara mga Myanmar ge army hoina lebani. Ngasi mafam sida. शुक्ल जंगल सिद नंगो कनाना कल हेबदो हजेक दमे पेने येंगो का इंडियन आर्मी Yes, Major Arvind Singh. 그러게나 누피 무사시게 제때 팀이 그더래 mahak se terrorist ne ai khoi ki kem ka mahang attack to ki to ga ina pha bane nachen thik no Hashila bane. Mahag na koy gilam kay lancer laga. Ay gipun sibo tem singna na bo na bane. Ay shu. Indian Army yung maginupini. Major mofum sa Indian border mo Pakin kada doge khangano nupi we beshimu nomani nasane han khalo next time wa thogari bomma pham silan sindano khunja sumbo otpane batoro bade Major Arvis no kodi situ minole re ngasake de move ha ai Major नखोई की नथकते कोई नकरी तो उंगल है ना मतम न सोई दिन उठ कने चलो Sabay Nipada dato ko khota karo Okay, sir. Ado inna nanwe ni piware ba Man, ma kray dale re hana ka gilalay ramadagi. Husik na. Doklang da transfer set ka. idudi magi moming kore Major ni.
Paikhomba. 어디 농기 남인 Mile. 멜레이 아양 농아래 뭐 아니 뭐는 보다 통보가 메저를 밟고 먹이 패밀리 택나게 걸래 ngasi am 농아래 뭐 에게밍 메저 아르빈 싱 메저 밟고 먹이 아무나 루티네 봐 마루 보이래 봐 아니 뭐는 볼살람 나게 못한다 메저는 맴다 비워하는 피르코시 티네 Ma kam da hawi. Ma nungay na lehaw bra. Ma yung damong hanalaroy ayaw bra. 맴 마나에 크리시하고 드레바 얌능 아일라 레바 마탐 레베 크빅다 맴기 이마하게 와리 따트나 마나에 원다 리레바 마 타마기 마tum 더 스티 라우드나 임바나 토르크네 아레바 Tama laylaga. 예 Tamo. Magi aying ba? Asing mamasakado. Ulag tabag kuire. Ay nanong tigi mapamsda lagli ba siya? Mapamasiya. May nanganguling ay ta. Sentong gana sana minaram mamapamne. Hujik di mong siyang walagle. 맴 Tamo. 마펌시기 시세선 Ay namabuning sila pamigup ko din. Mapamasilaga. Ay nihigit po tasaripa. 마펌시기 시세선 얌 퍼트레바 anytime war thokle haninga letreba matam khardi 마펌시다 상비가 나와 매 아이 마무시 얌 운닝해 봐 아이 용 파워 텐게 봐 망 달아와 그래서 걔는 망달이 생긴 난 알맹을 뜨네 망 타비로 제발 뭐 ꯑꯍꯤꯡꯒꯤ ꯊꯦꯡꯅ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯗꯦꯜꯂꯤꯒꯤ ꯃꯅꯤꯄꯨꯔ ꯕꯕꯜ ꯑꯁꯤ ꯂꯥꯛꯂꯤꯕ ꯍꯦ ꯏꯃꯥ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯅꯪꯒꯤꯗꯃꯛꯇ ꯅꯆꯥꯅ ꯂꯥꯛꯆꯕꯅꯤ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯆꯥꯗ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨꯀꯣ ꯏꯃꯥ 그리고 거기 와리 사는 법답니다. 딜리기 아빠 먹이 마욕도 랩거들어 너들어가 거기 아빠 아무데이데 섞거들어. No. 거기 아빠 아무데이데 그런 짤로. 아이 머니푸리 프로다 미암기. 미암기 아빠 아무랍니다. 아이네 섞거리. 미암기도 아이네 랩거리. 이래 이빠기도 먹다 더나 번아 하이거리. 그리게 이랬던 손만 손나거리. 아이 승리 나오리 코디 먹다. 셀리가 시수 통나 호이 빠이 부세도 이도 아이가 통나 파나 하이거니 아이 거기 람카이 마시엘 람도 까이브 야로 하이그라 하이거니 어hingi 부모니 있다 그러마니 상학들이 보타적이고
왕렌 사나. nahak kanano nang ay bumasak hangdre. ay nangbu kanano hay ba khangde ay 이랑 남식이 남카이고 이삭이 가쇼탕낸 떠나 이삭이 이캥 떠나 람카이 야또는 탐람바 위삭더니 그러기노 박랑 마리나고 승박 가능시다 나타난다 거리 도람리거노 iray bakidabak iram damgidabak laygakidabak ayna diligi manipur wabalasira layramlida 아도 그리고 뭐 빵톡빵 없는데 뭐 따라가디 빵톡하니 빵레이나 낙리를 받고 낙건이 소이드나 하이그리 통나아파나 딜리기 통나아파봐 통나아파봐 뭐야 아무리 그랬다 아이네 뭐 거기 망들 랩거리 아도가 가리기 일박 이람담식이 미암시나 낭기나 덕다 닝암다박이 콜라올라오리바나 가리기 벤더버기 콜라오니 벤더버기 콜라오니 닝암다박이 와갔니 미쁨 그디먹기 타모이 까나나 식별한 mga moy 라이봉 세미리 오마 부부항아서 미쁨 그려부 각별한 mga 데 아도 루싱 바무기 빵다부 뻑홈니 나사기 팜나 나사기 나름담덕이 해나 루이 칼라가 레이리버 가리기노 아이 미암시는 라우리버시 따대 아이 너무 극한 캐니 nang inamong labalo sing babani. Ato palibak singa nasagi naramdam sibo macet paktu na yena na buhondar ba pawda garigi nang gisokri kondo na tumin na layri wangle. Kau na mana? Ato ngay sogli sing na magachamapan ni pugamapan. October ki tarik tara mga namit da Manipur gining taubo kanung namada namdono sahita halaga मणिपुर भारत की भिवानों द तिलहन की थाउदोक तो नंगों द थोक लरे न था वांगें नंग तुम दोनों लेबा मतम न थे नंग मिकप थो नरेबाक नजाती कलो वांगें हवालो वांगें 아이고 와로우드나 라이 오이크바이 바이 부싱하드나 아이기 망들 락드나 아이고 세이르라바 아이고 낭라라 이마 눈시럽이 마니뽀 나사나 헤이와리 사도리버세 마이빡 오이저게코 nasana kayo ng may later kakseloy lep karima nangidabak miyamidabak tauna pana ay koyong kay kay mayaro hayna ay na hay gani ताबेरिबा पाव से आकाशवाणी इम्फालदगिनी हौजिक फंगबा पाव मगी मतुंगिना दोकलांदा खुद थोंगनबदा चाइनीज आर्मी अमदी इंडियन आर्मी अनि खुद थोंगनबदा मणिपुरदगी मेजर पाइखोंबा लैखिद्रे इंडिया सरकार अमदी स्टेट सरकार अनिना इकाई खुमनबो लुब मतुंगदा महाकि पोनफम लमदमदा सिबाक चांग पुख्रगनी हाइरी Ekran
ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯕꯨ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯋꯥꯅꯕꯒꯤꯗꯃꯛꯇꯔꯣ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯔꯛꯄ ꯑꯩꯅ ꯉꯥꯏꯔꯤꯕ ꯇꯥꯃꯣ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯕꯅꯤ ꯅꯍꯥꯛꯀ ꯆꯠꯃꯤꯟꯅꯕꯅꯤ ꯍꯥꯏꯗ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯃꯥꯕꯨ ꯄꯣꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯨꯝꯃꯣ ꯑꯩꯅ ꯌꯦꯡꯖꯅꯤꯡꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤ ꯅꯠꯇꯤꯌꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯣꯃꯣꯟ ꯅꯧꯅ ꯂꯦꯞꯄꯗꯨꯅꯦ ꯑꯩꯅ ꯌꯦꯡꯅꯤꯡꯅ ꯉꯥꯏꯖꯔꯛꯄ ꯑꯩꯅ ꯉꯥꯏꯔꯤꯌꯦ 이국 놈나 나고 우리가 낭나 탐비람나바 낭기 그돌시나 따이방망 파우나락도나 따이방 와켈 따락나바 마탐나 마부 뽑아 마파까 나노 할락바다 에이카니 고마이노 Kaniana pada, tahu siapa tahu. Imapilay mo nga, isabog siya magimahayali. Ay gisadi, maral na ibang kinamagta at humoy kre. Si bakjangan kumlaw ba? Balat kining tira ba? Matuwa hong gipiran! Imagipay kumba! Isapok sa pagimahayali! Imapili ni Magi Bungo! Manipura po sa mamasak kaya na di! Balat kinam kayo kita magkataway taroy! Aduh! Balat kinam kayo na hay pa manipura sila di! Noong mo magilang macet pitokli! Aduh ka! Singtam macet tugay na bahuna ni! Mapamas sila di! Balat kinam kayo na hay mapamas sila di! Lam kayo kinamag! Indian Army amat na sa kaway kag masulay tayo. Madugay mahot. Ay ko'y doon sindo na. Tuhat na pinabagid na magtadi. Marangkay na layiri. Ano ka? Ay gisana di. Ay gisana di. Doklang gilay maida. Kargil gilay maida. Balat kining sirma masuhong gipyala sa nong doon pag na maning makatam na pahele. Aduh mo mapamasina di piralase maning makadam na payan magimahot na isagi asibag siyang noy na kumla rin isagi pa'y kumba ibabag ka niyo ay tingin ibagi mo nga ngasidi ay gimauso lukrami ay manoy ure tao India tao Bharat Manipura se nakoy na kayo na haino kan bagay kayo kaya naman biyang samli mo na ay gisana di nakoy ka
ꯇꯥꯕ ꯉꯝꯃꯦ ꯑꯗꯨꯒ ꯅꯈꯣꯏꯅꯗꯤ 이남남식이다막다 마니푸르식이다막다 그이도망가 칼보게 고마 아먹다 고마 망이 배마 이행호 다우나 파라바 मणिपुर मसा कयाना सिंगी तमी कयाना थौना फन बहत की दबक्तदी काश्मीर दोकलाम दा ई कया कटखरे भारत की दबक आई खोई गम खई मीना मुन्र लौर पावदा नशीरी कनाना मणिपुर की दबक लेपिनी भारत ने हायरी मणिपुर की गम खई मीना लौख पावदा कनाना करीम तहाइदना तुमिन लेरिब करिगिनो आइखोयसु इंडिया हाइबदु नत्तबरा ngashiri thawna pharaba masa kayana bharat ki namuk thawai katkhre I katkhre maitai sanu kayana ngashiri salise kayana lukha singda chalaure masira aikhoy maribu masira bharat tillugi nuaiba aikhoy ngamkhai ngapira ngasi kara leiribage hanglibani मणिपुर इंडिया नत्तबरा वांगसिनी हंगलेबा कमो ए इंडिया 이마게 왕비가 바꾸면 사는 비봉 엄드레버 어디보 인디안 마샤 모이나 인디안 남미 모이나 타이난 가만 맞다 하거니 머니푸 인디아게 스테트 하머니 मणिपुरी वाट हो गए बड़म खुदी मक खुद कलम सर्वे ताउदना सरसन प्रोकदा बने इमा वो नशा नहीं कई खुमन बोट चढ़े matang asida lila luxury punamapu khurumjari नुंगाइरबा पाउजेल अदोमना सिविल सर्विस एग्जामिनेशन नत्रगना बैंक पियोन चिंगमा तोंगान तोंगानबा एग्जामिनेशन सिंगदा सरुक यागदबा लेरबा लोइनना अदोम महिरोय अमा ओइरबा अमदी अदोम स्टडी तौनननबगिदमा मफम अमा थीबो ओइरबा मसि खक्ता नतना वर्क फ्रॉम होम गिदमक्ता